Mayampunungpu Shanjit Sharma taram noksari. Movie story Manipur ngasi mupudun lakchari film sigi maming Escape from Pretoria. Masi 2020 the release taukiwa asengba thokiwa thokdoki wari danam kiwa crime thriller category gi Hollywood movie mani. Masina phangkiwa rating singdi IMDb da 10 gi manung da 6.8 ki rating phangi. Rotten Tomatoes da 71% gi fresh oy. Google users na 73% gi like piro film mani. Movie sigi director Francis Anand. Aduga writer su Francis Anana Tim Jenkin na ikiwa Inside Out Escape from Pretoria haiba lairika dudagi mu ithok bani. Mayam da bhab tana wa haijaramge. Phawraba lairika sibu iramliba Tim Jenkin haribu nupas da thokiba magi asengba punsi wari aduni film asida ullibasi. Aduga producer na MacLeod amali Jackie Shepherd no. Maroi ba saktam langliba singdi film sigi main protagonist Tim Jenkin gi saktam da maming leraba actor Daniel Radcliffe. Stephen Lee की सकतम दा Daniel Weber, Dennis Goldberg की सकतम दा Ian Hurt, Leonard Fontaine की सकतम दा MacLeod Winter, अदुगा फिल्म के main antagonist Mongo की सकतम दा Nathan Page. फरे में म्यूजिक फिल्म की वारी ली बहुजरगे. इन हाइबत सोई की वलान की बमरी सिद्ध हो गया मतलब में हम दंगा पियो हाइबो अपम थमजेरी. 1970 की मतम दा साउथ अफ्रीका दा अंगुब जाति की मियोसिंग ना पावर पाइसिंदुना अमुब जाति सिंगबु नमथबा हंथनी येंगब लोके आम सनरमखी मसिगी सिस्टम मसिबु एपार्थाइड सिस्टम हाइना कौई सिस्टम मसिदा अमुब जाति सिंगबु यामना हंथबा थाकता थमदुना अंगुब जाति सिंगदने हेन खुदोंचाबा पीबा लोके आम यावरिबनी मसि मायोक्ता मियामना लैंगाकी मथक्ता इहौ कयामा हौदुना लाखी फिल्म सिगी लीड कैरेक्टर ओरिबा टिम जेनकिन अमसुंग स्टेफेन ली मखोयनी सिसु साउथ अफ्रीकन यूनिवर्सिटी दगी ग्रेजुएट लोयरबा महिरोसिंगनी मखोयनी सि अंगुब जाति की मियोय ओइजरबसु अफ्रीकन नेशनल कांग्रेस कौबा नेल्सन मंडेला ना लुसिंगबा लूप अमदा यावसिंदुना अमुब जाति सिंगबु नमथबिरिबा एपार्थाइड सिस्टम असिगी मायोक्ता प्रोटेस्ट तौबा यावखिबा मियोयसिंगनी मखोयनी बु सरकार ना फाजिंदुना प्रिटोरिया जेल दा थमजिनखी फिल्म असिदा मखोयनी अमसुंग अतोपा पॉलिटिकल प्रिजनर लियोनार्ड फॉन्टेन कोबो पॉलिटिकल प्रिजनर अमगा पुंदुना मखोय हुमने यामना हाइसिंगना होनादुना यामना सेक्शन खरबा जेल असिदगी नामथोरखिबगी असेंगबा थोखिबा वारी दि युमफम ओइदुना पुथोकपा फिल्मनी एस्केप फ्रॉम प्रिटोरिया मूवी सिगी अहुब सिनमक्तदा उललिबसि 1970 की मतमसदा प्रजा मियामना सरकार की मथक्ता अकनबि इहौ हौदुना प्रोटेस्ट तौबगी सकतमसि उरली मसिगी लोइनना बैकग्राउंड दगी टिम जेनकिन की खोंजेल दा येंगलिबे खोइदा सुमना हाइरी आई अमसुंग स्टेफेन लीना 1973 दा ग्रेजुएशन हेक लोइसिलकपा तंजा असिददी साउथ अफ्रीका सदा तमथिरबा इरांग सिंग थोक्तुना मई हौबा हाइबदु ओइरे तमथिरबा पुलिस सिंगना अमुबा जाति की नहा क्याबु उसी हिमा हाटपदौना करिसुलैत मोंग धातोगली अमरोमदा अंगुब जाति की मियोय सिंगना मखोय खक्तगी रिजर्व तौबा समुद्र खोंबान की फजरबा मफमदा हाउरबा पिना कोलादास कौबा ममल तांगनबा यु थक्तुना हराउना लेनथोकपगा लोइनना तौरिबा थौंग सिंग सिबु कुमैगुम येंगदुन लैरी एपार्थाइड हाइरिबसि मियोयबगी कुचुगी मतुंगिना थाक खाइदोकपा सिस्टमनी मसिगी सिस्टम असिगी मरक्ता आई हाक चाउरखी अदुबा आइन ज्ञान तारकपददी असिगुमलबा मीन मीबु ओटपि नैबिबा हंथने येंबिबा कयासि इमित्ता संगसंगना उररे मतममदा आइना मसी सिंगसिबु खंजिलुबा तौदन लैरमलगसु ngasidi ai mikap thoktuna masigi mayokta thengainarege haiduna leirabani khenabana thallaba minamana thallaba khunais da leiriba manadabu punsi marelasi aikhoi hojikti pamlaktre aikhoina free oiba south africa mo hennabagi damakta hojik chathari balan phamista saruk yakhigani masi haiduna tim jenkina mahaki pendaba singasibu phongdoli Hojek Tim Jenkin amasung Stephen Lee makoyani si miyamde awareness pinabagi damakta sebau kaya yawroba khaw khara pudun lali masing matungda makoyna puraliba khawsing asi aronba mafamsing khanduna thamjili khawsing asi manungda pokhairaknabagi damakta device khara su hablibani masina pokhairakpa matamda miyamda asopan dia holloi tawudabu makoygi sebau sing asdi saithorkadoribani मखोइना सुंग तोरिबगी मरमदी करिगुंबा पोखाइबगी थौदोक थोगन बतारगदी मियामगी अटेंशन हेना फंगदुना मखोइना सरकार की मायोक तोरिबा इहोसिगी अवेयरनेस पीनबा सेवाउसिंग सि सोइदना पागनी हाइबगी मखोइना थाजै मतौसुना मखोइना पुरलिबा खाउसिंग सि मथंग मथंग थमजिनबा लोइरम मतुंगदा मफमस्तिगी सलहुनबगी दमकता परप्रप थोलाई होजे खाउसि मथंग मथंग पोखाइरक्तुना सेवाउसिंग सि लोइना पाइथोरले असुमतबुदगी मफमस्ति इरांग मसा अमा थोगले मस्तिगी मखोइनि सि याम थुनि सेनखिनबगी दमकता होनारी अदुबु पुलिसना मखोइनि सि खंखिबदगी थत्तुना सेनफम लैखिद्रे मतौसुना मखोइनी पुलिस न फाग्रे मथंगी सिंदना टीम जेनकिन सी पुलिस स्टेशन की लोकअप फादन लेरिबसु लई मफमसदा मागी नुक्सिनरिबी डेफिनी हरबी नुपी सिलागले मागसी अमुब जाति की नुपी मनी डेफिनी न संगसिलक्तना मांगोन लोन सेल खरसु पिरगली माना हाइरी आई नंगना हाइब सेल दु पुरगलबनी मसी सेक्शन थमजिलु
ꯀꯔꯤꯒꯨꯝꯕ ꯄꯨꯂꯤꯁꯁꯤꯡꯅ ꯎꯈ꯭ꯔꯕꯗꯤ ꯆꯍꯤ 12 ꯑꯃꯒ ꯍꯦꯟꯅ ꯐꯥꯗꯣꯛꯀꯤ ꯃꯇꯝ ꯁꯥꯡꯗꯣꯛꯀꯗꯧꯔꯤꯕꯅꯤ ꯑꯗꯨꯒ ꯅꯪꯅ ꯀꯩꯗꯧꯅꯨꯡꯗ ꯖꯖꯁꯤꯡꯗ ꯊꯥꯗꯣꯛꯄꯤꯅꯕ ꯑꯄꯤꯜ ꯇꯧꯔꯨꯅꯨ ꯖꯦꯜ ꯃꯅꯨꯡꯗ ꯐꯅꯌꯥꯝꯅ ꯑꯋꯥꯕ ꯀꯌꯥ ꯊꯦꯡꯅꯔꯕꯁꯨ ꯃꯇꯝ ꯈꯔꯗꯤ ꯍꯟꯕ ꯂꯩꯇꯅ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯀꯤꯗꯃꯛꯇ ꯂꯥꯟꯊꯦꯡꯅꯈꯣ ꯑꯁꯨꯝꯅ ꯗꯦꯐꯤꯅꯤꯒꯤ ꯊꯧꯅꯥ ꯄꯤꯕ ꯋꯥꯐꯝꯁꯤꯡꯁꯤ ꯇꯥꯔꯒ ꯖꯦꯟꯀꯤꯟꯅꯁꯨ ꯑꯩꯅ ꯀꯩꯗꯧꯅꯨꯡꯗ ꯐꯠꯇ꯭ꯔꯕ ꯖꯖꯁꯤꯡ ꯑꯗꯨꯒꯤ ꯃꯤꯅꯨꯡꯁꯤ ꯄꯣꯛꯄꯤꯅꯕ ꯃꯈꯣꯏꯒꯤ ꯊꯧꯖꯥꯜ ꯁꯨꯡꯅꯤ ꯅꯤꯔꯣꯏ ꯑꯁꯨꯝꯅ ꯍꯥꯏꯅꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤꯅꯔꯤꯕꯤ ꯗꯦꯐꯤꯅꯤꯁꯨ ꯅꯨꯡꯉꯥꯏꯇ ꯃꯐꯝꯁꯤꯗꯒꯤ ꯆꯠꯈ꯭ꯔꯦ ꯍꯧꯖꯤꯛ ꯇꯤꯝ ꯑꯁꯤ ꯇꯣꯏꯂꯦꯠꯇ ꯐꯝꯗꯨꯅ ꯂꯩꯔꯒ ꯗꯦꯐꯤꯅꯤꯅ ꯄꯤꯔꯝꯕ ꯁꯦꯜꯁꯤꯡ ꯑꯁꯤ ꯂꯣꯠꯅꯕꯒꯤꯗꯃꯛꯇ ꯁꯤꯒꯥꯔ ꯀꯦꯁ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯆꯨꯔꯨꯞ ꯍꯥꯞꯅꯅꯕꯒꯤ ꯃꯈꯨꯝ ꯑꯃꯗ ꯄꯩꯁꯥ ꯑꯁꯤ ꯍꯥꯞꯆꯤꯜꯂꯒ ꯃꯁꯤꯒꯤ ꯁꯤꯒꯥꯔ ꯀꯦꯁ ꯑꯁꯤꯕꯨ ꯑꯃꯨꯛ ꯆꯩꯅꯥꯈꯨꯜ ꯈꯥꯡꯕꯒ ꯂꯣꯏꯅꯅ ꯃꯥꯒꯤ ꯃꯊꯨꯟꯗ ꯅꯝꯁꯤꯟꯗꯨꯅ ꯂꯣꯠꯂꯤꯕꯅꯤ ꯍꯧꯖꯤꯛ ꯖꯦꯟꯀꯤꯟ ꯑꯃꯁꯨꯡ ꯁ꯭ꯇꯦꯐꯦꯟꯅ ꯆꯠꯊꯈꯤꯕ ꯀ꯭ꯔꯥꯏꯝ ꯑꯗꯨꯒꯤ ꯃꯇꯨꯡꯏꯟꯅ ꯀꯣꯔꯠꯇ ꯇ꯭ꯔꯥꯏꯜ ꯆꯠꯊꯕ ꯍꯧꯔꯦ ꯖꯦꯟꯀꯤꯟꯒꯤ ꯃꯄꯥ ꯑꯁꯤ ꯃꯃꯤꯡ ꯂꯩꯔꯕ ꯐꯥꯔꯃꯥꯀꯣꯂꯣꯖꯤꯁ ꯑꯃꯅꯤ ꯑꯗꯨꯒ ꯁ꯭ꯇꯦꯐꯦꯟꯒꯤ ꯃꯄꯥꯅ ꯁ꯭ꯀꯣꯂꯔ ꯑꯃꯅꯤ ꯃꯈꯣꯏꯅ ꯑꯉꯧꯕ ꯖꯥꯇꯤꯒꯤ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯅ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯃꯔꯦꯜ ꯑꯃꯗ ꯍꯤꯡꯂꯛꯂꯕꯁꯨ ꯑꯃꯨꯕ ꯖꯥꯇꯤꯁꯤꯡꯒꯤꯗꯃꯛꯇ ꯑꯉꯧꯕ ꯖꯥꯇꯤꯁꯤꯡꯒꯤ ꯃꯥꯌꯣꯛꯇ ꯂꯩꯔꯛꯏ ꯍꯥꯏꯗꯨꯅ ꯖꯁꯅ ꯁꯥꯎꯅ ꯀꯔꯦꯝꯅꯕ ꯋꯥꯐꯝ ꯀꯌꯥ ꯑꯃ ꯐꯣꯡꯗꯣꯛꯇꯨꯅ ꯆꯩꯔꯝꯃꯤ ꯕꯣꯝ 16 ꯁꯥꯗꯨꯅ ꯄꯣꯈꯥꯏꯍꯟꯕꯒꯤꯗꯃꯛꯇ ꯄ꯭ꯔꯤꯇꯣꯔꯤꯌꯥ ꯄꯣꯂꯤꯇꯤꯀꯦꯜ ꯄ꯭ꯔꯤꯖꯟꯗ ꯆꯍꯤ 12 ꯐꯥꯗꯣꯛꯄꯤꯔꯝꯃꯤ ꯑꯗꯨꯒ ꯖꯦꯟꯀꯤꯟꯒꯤ ꯈꯣꯡꯂꯣꯏ ꯑꯣꯏꯈꯤꯕ ꯁ꯭ꯇꯦꯐꯦꯟ ꯂꯤꯕꯨꯅ ꯆꯍꯤ 9ꯒꯤ ꯐꯥꯗꯣꯛꯄꯤꯔꯦ ꯍꯥꯏꯗꯨꯅ ꯂꯥꯎꯊꯣꯛꯂꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯁ꯭ꯇꯦꯐꯦꯟ ꯂꯤ ꯑꯁꯤ ꯀꯣꯔꯠꯔꯨꯝ ꯑꯃꯗ ꯐꯥꯗꯨꯅ ꯊꯝꯂꯤ ꯃꯍꯥꯛꯅ ꯑꯁꯦꯡꯕ ꯇꯥꯟꯖꯥ ꯌꯦꯡꯗꯨꯅ ꯃꯐꯝꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯈꯤꯅꯕꯒꯤꯗꯃꯛꯇ ꯊꯣꯡꯅꯥꯎ ꯑꯃꯗꯒꯤ ꯆꯣꯡꯊꯔꯛꯂꯦ ꯃꯥꯒꯤ ꯍꯛꯆꯥꯡꯁꯤ ꯂꯩꯃꯥꯏꯗ ꯐꯨꯖꯤꯟꯗꯨꯅ ꯇꯥꯔꯦ ꯇꯥꯟꯖꯥꯁꯤꯗ ꯒꯥꯔꯗ ꯅꯨꯄꯥ ꯑꯃꯅ ꯃꯉꯣꯟꯗ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯂꯤꯕꯅꯤ ꯑꯗꯨꯒ ꯄꯨꯂꯤꯁ ꯅꯨꯄꯥ ꯑꯃꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯥꯒꯤ ꯃꯃꯥꯏꯗ ꯀꯥꯎꯁꯤꯟꯕꯒ ꯂꯣꯏꯅꯅ ꯃꯥ ꯑꯃꯨꯛꯀꯁꯨ ꯐꯥꯈ꯭ꯔꯦ ꯃꯇꯧꯁꯨꯝꯅ ꯖꯦꯟꯀꯤꯟ ꯑꯃꯗꯤ ꯁ꯭ꯇꯦꯐꯦꯟ ꯂꯤ ꯐꯥꯗꯨꯅ ꯄꯨꯔꯛꯂꯕ ꯃꯇꯨꯡꯗ ꯄ꯭ꯔꯤꯇꯣꯔꯤꯌꯥ ꯄ꯭ꯔꯤꯖꯟ ꯑꯁꯤꯗ ꯌꯧꯔꯛꯈꯤ ꯄ꯭ꯔꯤꯖꯟ ꯑꯁꯤꯒꯤ ꯍꯦꯗ ꯋꯥꯔꯗꯦꯟ ꯑꯣꯏꯔꯤꯕ ꯀꯦꯞꯇꯦꯟ ꯁ꯭ꯅꯦꯄꯦꯜꯅ ꯃꯈꯣꯏꯅꯤ ꯌꯧꯔꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯝꯂꯤ ꯃꯍꯥꯛꯅ ꯖꯦꯟꯀꯤꯟ ꯑꯃꯗꯤ ꯁ꯭ꯇꯦꯐꯦꯟꯕꯨ ꯌꯦꯡꯂꯒ ꯃꯈꯣꯏꯅꯤꯁꯤ ꯋꯥꯏꯠ ꯄꯤꯄꯜ ꯑꯣꯏꯖꯔꯕꯁꯨ ꯋꯥꯏꯠ ꯄꯤꯄꯜꯒꯤ ꯃꯥꯌꯣꯛꯇ ꯂꯩꯕ ꯇ꯭ꯔꯦꯇꯔ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯅꯨꯡꯁꯤꯗꯕ ꯃꯑꯣꯡꯗ ꯁꯥꯎꯅ ꯆꯩꯁꯤꯜꯂꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯅꯤꯕꯨ ꯍꯦꯗ ꯑꯣꯐꯤꯁꯥꯔ ꯃꯣꯡꯒꯣꯅ ꯄ꯭ꯔꯤꯖꯟ ꯑꯁꯤꯗ ꯄꯨꯁꯤꯜꯂꯛꯇꯨꯅ ꯃꯈꯣꯏꯅ ꯂꯩꯒꯗꯕ ꯀꯥ ꯇꯝꯅ ꯄꯨꯁꯤꯜꯂꯛꯂꯤ ꯄ꯭ꯔꯤꯖꯟ ꯑꯁꯤ ꯃꯇꯝ ꯑꯁꯤꯒꯤ ꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯆꯦꯛꯁꯤꯟꯕ ꯃꯃꯤꯡ ꯆꯠꯄ ꯖꯦꯜ ꯑꯃꯅꯤ ꯃꯐꯝꯁꯤꯗ ꯃꯄꯥꯟꯒꯤ ꯄꯥꯎ ꯑꯣꯏꯒꯗꯕ ꯄꯥꯎꯆꯦ ꯔꯦꯗꯤꯑꯣꯅꯆꯤꯡꯕ ꯑꯃꯠꯇ ꯁꯤꯖꯤꯟꯅꯗꯦ ꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯃꯔꯝꯗ ꯑꯃꯒ ꯋꯥꯔꯤ ꯁꯥꯟꯅꯕꯁꯨ ꯌꯥꯗꯦ ꯄꯩꯁꯥꯅꯆꯤꯡꯕ ꯊꯥꯗꯣꯛ ꯊꯥꯖꯤꯟ ꯇꯧꯒꯦ ꯍꯥꯏꯔꯕꯁꯨ ꯌꯥꯝꯅ ꯑꯄꯤꯛꯄ ꯃꯈꯜꯒꯤ ꯑꯦꯟꯚꯦꯂꯞ ꯑꯃꯈꯛꯀꯤ ꯑꯣꯏꯕ ꯃꯑꯣꯡꯗ ꯊꯥꯗꯣꯛ ꯊꯥꯖꯤꯟ ꯇꯧꯕ ꯌꯥꯒꯅꯤ ꯊꯥ ꯑꯃꯗ ꯑꯃꯨꯛꯈꯛꯇꯪ ꯑꯣꯏꯅ ꯈꯪꯅ ꯆꯥꯟꯅꯕꯁꯤꯡꯒ ꯎꯅꯕꯒꯤ ꯑꯌꯥꯕ ꯂꯩ ꯃꯗꯨꯁꯨ ꯎꯅꯕ ꯂꯥꯛꯀꯗꯧꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨ ꯁꯔꯀꯥꯔꯅ ꯑꯄ꯭ꯔꯨꯞ ꯇꯧꯔꯕ ꯃꯤ ꯑꯣꯏꯒꯗꯕꯅꯤ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯃꯇꯝꯗꯁꯨ ꯀꯨꯞꯅ ꯁꯦꯟꯅꯒꯅꯤ ꯃꯐꯝꯁꯤꯗ ꯑꯣꯇꯣꯃꯦꯇꯤꯛ ꯒ꯭ꯔꯤꯜ ꯗꯣꯔ ꯌꯣꯠꯅ ꯁꯥꯕ ꯊꯣꯡ ꯀꯌꯥ ꯃꯔꯣꯜ ꯊꯝꯗꯨꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯁꯤꯁꯇꯦꯝꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯦꯛꯁꯤꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ ꯑꯁꯨꯝꯅ ꯖꯦꯟꯀꯤꯟ ꯑꯃꯗꯤ ꯁ꯭ꯇꯦꯐꯦꯟ ꯃꯈꯣꯏ ꯑꯅꯤ ꯇꯣꯉꯥꯟꯕ ꯁꯦꯜꯗ ꯊꯝꯂꯝꯃꯤ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯕꯗꯁꯨ ꯑꯊꯤꯡꯕ ꯂꯩ ꯑꯗꯨꯃꯥꯏꯅꯃꯛ ꯃꯈꯣꯏ ꯑꯅꯤꯅ ꯐꯛꯂꯥꯡꯗ ꯈꯨꯠꯅ ꯊꯤꯟꯗꯨꯅ ꯄꯥꯎ ꯐꯥꯎꯅꯔꯝꯃꯤ ꯄ꯭ꯔꯤꯖꯟ ꯑꯁꯤꯒꯤ ꯍꯦꯗ ꯑꯣꯐꯤꯁꯥꯔ ꯑꯣꯏꯕ ꯃꯣꯡꯒꯣ ꯍꯥꯏꯔꯤꯕꯁꯤꯅ ꯁꯦꯜꯁꯤꯡ ꯑꯁꯤꯗ ꯂꯩꯔꯤꯕ ꯊꯣꯡ ꯈꯨꯗꯤꯡꯃꯛꯀꯤ ꯁꯣ ꯃꯍꯥꯛꯅ ꯂꯣꯏꯅ ꯄꯥꯏ ꯃꯍꯥꯛ ꯑꯁꯤ ꯌꯥꯝꯅ ꯁ꯭ꯇ꯭ꯔꯤꯛ ꯑꯣꯏꯕ ꯂꯥꯡꯕ ꯐꯥꯎꯕ ꯌꯥꯗꯕ ꯑꯣꯐꯤꯁꯥꯔ ꯑꯃꯅꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯖꯦꯜꯗ ꯂꯩꯕ ꯑꯍꯥꯟꯕ ꯅꯨꯃꯤꯠꯅꯤ ꯍꯧꯖꯤꯛ ꯑꯌꯨꯛꯀꯤ ꯃꯇꯝꯁꯤꯗ ꯑꯣꯐꯤꯁꯥꯔ ꯃꯣꯡꯒꯣꯅ ꯊꯣꯡ ꯍꯥꯡꯗꯣꯛꯇꯨꯅ ꯃꯈꯣꯏ ꯄꯨꯝꯕ ꯍꯧꯒꯠꯅꯕꯒꯤꯗꯃꯛꯇ ꯍꯧꯗꯣꯔꯛꯂꯦ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯀ꯭ꯌꯨꯗ ꯄꯔꯦꯡ ꯁꯥꯟꯅ ꯂꯦꯞꯍꯟꯗꯨꯅ ꯃꯊꯪ ꯆꯠꯍꯜꯂꯤꯕꯅꯤ ꯇꯟꯖꯥꯁꯤꯗ ꯑꯃꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯗꯦ ꯍꯧꯖꯤꯛ ꯖꯦꯟꯀꯤꯟ ꯑꯁꯤ ꯃꯈꯣꯏꯒꯤ ꯖꯦꯜꯒꯤ ꯀꯦꯟꯇꯤꯟ ꯍꯣꯜ ꯑꯁꯤꯗ ꯆꯪꯁꯤꯜꯂꯛꯂꯝꯃꯤ ꯃꯇꯥꯡꯁꯤꯗ ꯃꯉꯣꯟꯗ ꯕ꯭ꯂꯨ ꯃꯆꯨꯒꯤ ꯗ꯭ꯔꯦꯁ ꯁꯦꯠꯄ ꯄ꯭ꯔꯤꯖꯅꯔꯁꯤꯡꯅ ꯃꯤꯠ ꯈꯥꯅ ꯌꯦꯡꯅꯔꯤꯕꯁꯤ ꯃꯥꯅꯁꯨ ꯈꯪꯂꯝꯃꯤ ꯖꯦꯜ ꯑꯁꯤꯗ ꯕ꯭ꯂꯨ ꯃꯆꯨꯒꯤ ꯗ꯭ꯔꯦꯁ ꯁꯦꯠꯂꯤꯕ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯇꯁꯦꯡꯅ ꯇꯝꯊꯤꯕ ꯀ꯭ꯔꯥꯏꯝꯗ ꯆꯦꯟꯅꯕ ꯃꯤꯍꯥꯠꯄ ꯗꯥꯀꯨ ꯇꯔꯥꯡ ꯑꯣꯏꯕ ꯒꯦꯡꯁꯇꯔ ꯉꯥꯛꯇꯅꯤ ꯑꯗꯨꯒ ꯒ꯭ꯔꯦ ꯃꯆꯨ ꯂꯤꯠꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯂꯩꯉꯥꯛꯀꯤ ꯃꯥꯌꯣꯛꯇ ꯂꯩꯔꯨꯕ ꯏꯍꯧ ꯍꯧꯔꯨꯕ ꯃꯤꯑꯣꯏꯁꯤꯡꯅꯤ ꯖꯦꯟꯀꯤꯟ ꯑꯁꯤ ꯑꯃꯨꯕ ꯖꯥꯇꯤꯁꯤꯡꯒꯤꯗꯃꯛꯇ ꯏꯍꯧ ꯍꯧꯔꯨꯕ ꯃꯤ ꯑꯣꯏꯕꯁꯤꯗꯅꯤ ꯕ꯭ꯂꯨ ꯃꯆꯨ ꯂꯤꯠꯄ ꯄ꯭ꯔꯤꯖꯅꯔꯁꯤꯡ ꯑꯁꯤꯅ ꯃꯉꯣꯟꯗ ꯃꯤꯠ ꯈꯥꯅ ꯌꯦꯡꯅꯔꯤꯕꯁꯤ ꯖꯦꯟꯀꯤꯟꯅꯁꯨ ꯃꯈꯣꯏꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯗ ꯃꯥꯒꯤ ꯊꯃꯣꯏꯗ ꯄꯥꯈꯠꯄ ꯐꯥꯎꯔꯕꯅꯤ ꯃꯇꯥꯡꯁꯤꯗ ꯗꯦꯅꯤꯁ ꯒꯣꯜꯕꯔꯒ ꯀꯧꯕ ꯁꯦꯅꯤꯌꯔ ꯄ꯭ꯔꯤꯖꯅꯔ ꯑꯃꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯈꯣꯏꯕꯨ ꯅꯛꯅꯔꯨꯅꯨ ꯍꯥꯏꯗꯨꯅ ꯃꯥꯕꯨ ꯆꯤꯡꯊꯣꯛꯈ꯭ꯔꯦ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯗꯨꯅ ꯃꯐꯝꯁꯤꯗ ꯁꯛꯈꯪ ꯃꯥꯏꯈꯪꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯗꯦꯅꯤꯁ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯁꯨ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯖꯦꯜ ꯑꯁꯤꯗ ꯕ꯭ꯂꯦꯛ ꯄꯤꯄꯜꯁꯤꯡꯒꯤꯗꯃꯛꯇ ꯂꯨꯆꯤꯡꯗꯨꯅ ꯏꯍꯧ ꯍꯧꯔꯨꯕꯒꯤꯗꯃꯛꯇ ꯁꯔꯀꯥꯔꯅ ꯐꯥꯗꯨꯅ ꯖꯦꯜ ꯑꯁꯤꯗ ꯂꯩꯔꯛꯄ ꯃꯤꯑꯣꯏ ꯑꯃꯅꯤ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯒꯥꯔꯗꯁꯤꯡꯅ ꯆꯪꯁꯤꯜꯂꯛꯄꯁꯤꯗ ꯃꯈꯣꯏꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯁꯤ ꯂꯦꯞꯅꯅꯕꯒꯤꯗꯃꯛꯇ ꯇꯦꯕꯜꯗ ꯊꯤꯟꯗꯨꯅ ꯏꯪꯒꯤꯠ ꯇꯧꯗꯨꯅ ꯈꯪꯍꯜꯂꯛꯂꯝꯃꯤ ꯃꯇꯥꯡꯁꯤꯗ ꯁ꯭ꯇꯦꯐꯦꯟꯁꯨ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯐꯝꯂꯔꯦ ꯗꯦꯅꯤꯁꯅ ꯃꯈꯣꯏ ꯑꯅꯤꯗ ꯌꯦꯡꯂꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯅꯈꯣꯏ ꯑꯅꯤꯒꯤ ꯃꯔꯝꯗ ꯍꯥꯟꯅꯗꯒꯤ ꯇꯥꯈ꯭ꯔꯦ ꯅꯈꯣꯏꯕꯨ ꯆꯍꯤ ꯀꯌꯥꯒꯤ ꯐꯥꯗꯣꯛꯄꯤꯔꯛꯄꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯦ ꯁ꯭ꯇꯦꯐꯦꯟꯅ ꯖꯦꯟꯀꯤꯟꯒꯤꯅ ꯆꯍꯤ 12ꯅꯤ ꯑꯗꯨꯒ ꯑꯩꯒꯤꯅ ꯆꯍꯤ 9ꯅꯤ ꯇꯧꯕꯇꯕꯨ ꯃꯈꯣꯏꯅ ꯑꯩꯈꯣꯏꯗ ꯗꯟꯗꯤ ꯑꯣꯏꯅ ꯄꯤꯔꯛꯂꯤꯕ ꯐꯥꯗꯣꯛꯀꯤ ꯃꯇꯝ ꯑꯁꯤ ꯌꯧꯅ ꯑꯩꯈꯣꯏꯅ ꯁꯥꯡꯊꯅ ꯂꯩꯕꯒꯤ ꯄ꯭ꯂꯥꯟꯗꯤ ꯑꯩꯈꯣꯏꯗ ꯂꯩꯇꯦ ꯃꯥꯅ ꯐꯣꯡꯗꯣꯛꯂꯤꯕ ꯋꯥꯐꯝꯁꯤꯅ ꯇꯥꯛꯄꯗꯤ ꯃꯈꯣꯏ ꯑꯅꯤꯅ ꯃꯐꯝꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯈꯤꯅꯕꯒꯤꯗꯃꯛꯇ ꯄ꯭ꯂꯥꯟ ꯌꯥꯠꯇꯨꯅ ꯂꯥꯛꯂꯦ ꯍꯥꯏꯕꯁꯤꯅꯤ ꯃꯁꯤ ꯋꯥꯐꯝꯁꯤ ꯇꯥꯔꯒ ꯗꯦꯅꯤꯁꯅ ꯅꯈꯣꯏꯅ ꯈꯜꯂꯤꯕ ꯋꯥꯈꯜꯁꯤꯡ ꯑꯗꯣ ꯑꯃꯨꯛꯇꯒ ꯍꯟꯅ ꯃꯨꯟꯅ ꯈꯟꯊꯈꯣ ꯍꯥꯏꯗꯨꯅ ꯉꯥꯡꯁꯤꯜꯂꯛꯂꯦ ꯍꯧꯖꯤꯛ ꯑꯣꯐꯤꯁꯥꯔ ꯃꯣꯡꯒꯣꯅ ꯖꯦꯜꯁꯤꯗ ꯊꯕꯛ ꯁꯨꯕ ꯂꯥꯛꯄ ꯄꯣꯂꯛ ꯀꯧꯕ ꯑꯃꯨꯕ ꯖꯥꯇꯤꯒꯤ ꯅꯨꯄꯥ ꯑꯃꯕꯨ ꯌꯥꯝꯅ ꯎꯁꯤꯠꯇꯅ ꯀꯔꯦꯝꯅꯕ ꯃꯑꯣꯡꯗ ꯐꯨ ꯆꯩꯁꯤꯟꯕꯒꯤ ꯊꯕꯛꯁꯤꯡ ꯆꯠꯊꯕꯤꯔꯝꯃꯤ ꯃꯁꯤꯗ ꯑꯇꯣꯞꯄ ꯂꯩꯔꯤꯕ ꯕ꯭ꯂꯨ ꯃꯆꯨ ꯂꯤꯠꯄ ꯀ꯭ꯔꯤꯃꯤꯅꯦꯜꯁꯤꯡꯅꯁꯨ ꯀꯔꯦꯝꯅꯔꯤꯕꯁꯤꯗ ꯌꯥꯎꯁꯤꯟꯕꯒ ꯂꯣꯏꯅꯅ ꯋꯥ ꯂꯥꯎꯅ ꯅꯣꯛꯁꯤꯟꯕꯤꯔꯝꯃꯤ
ꯑꯗꯨꯕꯨ ꯗꯦꯅꯤꯁ, ꯖꯦꯟꯀꯤꯟ, ꯁ꯭ꯇꯦꯐꯦꯟ ꯑꯃꯗꯤ ꯑꯇꯩ ꯒ꯭ꯔꯦ ꯃꯆꯨꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯄ꯭ꯔꯤꯖꯅꯔꯁꯤꯡꯁꯤꯗꯤ ꯑꯣꯐꯤꯁꯥꯔꯁꯤꯡꯒꯤ ꯊꯧꯑꯣꯡꯁꯤꯗ ꯌꯥꯝꯅ ꯁꯥꯎꯅꯤꯡꯕ ꯄꯣꯛꯇꯨꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯃꯇꯥꯡꯁꯤꯗ ꯖꯦꯟꯀꯤꯟ ꯑꯃꯁꯨꯡ ꯁ꯭ꯇꯦꯐꯦꯟꯅ ꯃꯈꯣꯏ ꯖꯦꯜꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯈꯤꯅꯕꯒꯤꯗꯃꯛꯇ ꯄ꯭ꯂꯥꯟ ꯑꯃ ꯂꯩ ꯍꯥꯏꯗꯨꯅ ꯍꯥꯏꯅꯈꯤꯕ ꯋꯥꯔꯤ ꯑꯁꯤ ꯂꯤꯑꯣꯅꯥꯔꯗ ꯐꯣꯟꯇꯦꯟ ꯀꯧꯕ ꯄ꯭ꯔꯤꯖꯅꯔ ꯑꯃꯅꯁꯨ ꯇꯥꯈꯤꯕꯗꯒꯤ ꯃꯈꯣꯏꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅꯁꯨ ꯂꯩꯔꯤꯕꯅꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯍꯧꯖꯤꯛ ꯄ꯭ꯔꯤꯖꯟ ꯑꯁꯤꯗ ꯂꯩꯔꯤꯕ ꯄ꯭ꯔꯤꯖꯅꯔ ꯄꯨꯝꯕ ꯁꯥꯟꯅꯗꯨꯅ ꯂꯩꯕꯒꯤ ꯃꯇꯝꯅꯤ ꯃꯇꯥꯡꯁꯤꯗ ꯖꯦꯟꯀꯤꯟ ꯑꯃꯁꯨꯡ ꯁ꯭ꯇꯦꯐꯦꯟꯒꯤ ꯃꯅꯥꯛꯇ ꯗꯦꯅꯤꯁꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯪꯂꯛꯏ ꯅꯈꯣꯏꯕꯨ ꯇꯁꯦꯡꯅ ꯃꯐꯝꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯂꯒꯦ ꯈꯜꯂꯤꯕ꯭ꯔꯥ ꯇꯧꯕꯇꯕꯨ ꯃꯐꯝꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯈꯤꯅꯕꯒꯤꯗꯃꯛꯇ ꯅꯈꯣꯏꯗ ꯀꯔꯤ ꯀꯔꯤ ꯌꯥꯎꯖꯔꯕꯒꯦ ꯃꯁꯤꯗ ꯖꯦꯟꯀꯤꯟꯅ ꯂꯨꯄꯥ 360 ꯑꯣꯏꯒꯗꯕ ꯁꯦꯟꯐꯝ ꯈꯔ ꯁꯤꯒꯥꯔ ꯇ꯭ꯌꯨꯕ ꯑꯃꯒꯤ ꯃꯅꯨꯡꯗ ꯍꯥꯞꯆꯤꯟꯗꯨꯅ ꯂꯣꯠꯇꯨꯅ ꯄꯨꯔꯛꯏ ꯍꯥꯏꯅ ꯈꯨꯝꯃꯤ ꯃꯁꯤꯗꯒꯤ ꯗꯦꯅꯤꯁꯅ ꯃꯈꯣꯏꯗ ꯖꯦꯜꯁꯤꯒꯤ ꯆꯦꯛꯁꯤꯜꯂꯤꯕ ꯐꯤꯕꯝꯁꯤꯡ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯍꯥꯏꯔꯛꯂꯝꯃꯤ ꯖꯦꯜꯁꯤꯒꯤ ꯆꯦꯛꯄꯜꯁꯤꯡ ꯑꯁꯤ ꯐꯤꯠ 10 ꯍꯦꯟꯅ ꯋꯥꯡꯕꯅꯤ ꯋꯥꯜ ꯑꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯅꯕ ꯕꯥꯔꯕ ꯋꯥꯌꯔꯁꯤꯡ ꯑꯁꯤꯗ ꯀꯥꯔꯨꯕ ꯇꯥꯔꯕꯗꯤ ꯇꯔꯥꯗ ꯌꯥꯎꯔꯤꯕ ꯇꯤꯡꯈꯪꯁꯤꯡ ꯑꯁꯤꯅ ꯊꯤꯟꯗꯨꯅ ꯅꯁꯥꯗ ꯑꯁꯣꯛꯄꯟꯗꯅ ꯄꯤꯛ ꯊꯟꯒꯅꯤ ꯁꯥꯔꯆ ꯂꯥꯏꯠꯁꯤꯡꯅ ꯅꯨꯃꯤꯠ ꯍꯦꯛ ꯇꯥꯈꯤꯕꯗꯒꯤ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯐꯥꯎꯕ ꯖꯦꯜꯁꯤꯡꯒꯤ ꯀꯥꯆꯤꯟ ꯀꯣꯌꯥ ꯁꯤꯟꯕ ꯊꯨꯡꯅ ꯉꯥꯜꯂꯒ ꯑꯗꯨꯃꯛ ꯂꯩꯔꯤꯕꯅꯤ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯁꯥꯊꯤꯕ ꯍꯨꯏꯁꯤꯡ ꯊꯥꯗꯣꯛꯄꯒ ꯂꯣꯏꯅꯅ ꯅꯣꯡꯃꯩ ꯄꯥꯏꯕ ꯒꯥꯔꯗ ꯀꯌꯥ ꯑꯃꯅꯁꯨ ꯖꯦꯜ ꯑꯁꯤꯒꯤ ꯋꯥꯜꯁꯤꯡꯗ ꯀꯨꯞꯁꯦꯟ ꯁꯦꯟꯅꯗꯨꯅ ꯂꯩꯔꯤꯕꯅꯤ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯅꯈꯣꯏꯅ ꯇꯅꯦꯜꯁꯤꯡꯗꯒꯤ ꯂꯣꯠꯅ ꯐꯥꯎꯗꯨꯅ ꯆꯠꯀꯦ ꯈꯜꯂꯕꯁꯨ ꯇꯅꯦꯜ ꯈꯨꯗꯤꯡꯃꯛꯀꯤ ꯑꯔꯣꯏꯕꯗꯨꯗꯤ ꯖꯦꯜ ꯑꯁꯤꯗ ꯑꯗꯨꯃꯛ ꯇꯥꯕꯅꯤ ꯖꯦꯜ ꯑꯁꯤꯒꯤ ꯃꯄꯥꯟꯗ ꯂꯥꯟꯊꯣꯛꯄ ꯉꯝꯂꯒꯁꯨ ꯖꯪꯒꯜꯁꯨ ꯅꯠꯇꯕ ꯏꯐꯣꯡ ꯐꯣꯡꯕ ꯄꯥꯕ꯭ꯂꯤꯛ ꯁ꯭ꯇ꯭ꯔꯤꯠꯅꯤ ꯂꯩꯔꯤꯕꯁꯤ ꯏꯀꯨꯏ ꯀꯨꯏꯗ꯭ꯔꯤꯉꯩꯗꯁꯨ ꯅꯨꯄꯥ ꯑꯃꯅ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯖꯦꯜ ꯑꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯇꯧꯔꯨꯕꯗ ꯃꯍꯥꯛ ꯃꯊ꯭ꯋꯥꯏ ꯃꯥꯡꯈꯤꯕꯅꯤ ꯖꯦꯜ ꯑꯁꯤꯗ ꯂꯩꯅꯕ ꯂꯥꯛꯈꯤꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯍꯞꯇꯥ ꯐꯥꯗ꯭ꯔꯤꯉꯩꯗ ꯅꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯈꯤ ꯑꯗꯨꯕꯨ ꯉꯁꯤ ꯐꯥꯎꯕꯗ ꯀꯅꯥꯃꯠꯇꯅ ꯃꯥꯏ ꯄꯥꯛꯄ ꯉꯝꯗ꯭ꯔꯤꯕꯅꯤ ꯃꯥꯅ ꯃꯈꯥ ꯇꯥꯔꯛꯏ ꯑꯩꯈꯣꯏꯁꯦ ꯇꯝꯊꯤꯕ ꯐꯠꯇꯕ ꯀꯃꯜ ꯀ꯭ꯔꯤꯃꯤꯅꯦꯜ ꯑꯃꯁꯨ ꯅꯠꯇꯦ ꯑꯩꯈꯣꯏꯗꯤ ꯂꯩꯉꯥꯛꯀꯤ ꯊꯕꯛ ꯌꯥꯅꯤꯡꯗꯕ ꯎꯠꯂꯨꯕ ꯈꯛꯇꯅꯤ ꯑꯗꯨꯕꯨ ꯖꯦꯜꯗꯒꯤ ꯅꯥꯟꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯇꯧꯔꯨꯕ ꯇꯥꯔꯕꯗꯤ ꯑꯩꯈꯣꯏꯗ ꯍꯦꯟꯅ ꯑꯔꯨꯕ ꯍꯥꯏꯕꯗꯨ ꯑꯣꯏꯒꯅꯤ ꯑꯁꯨꯝꯅ ꯗꯦꯅꯤꯁꯅ ꯋꯥꯐꯝꯁꯤ ꯃꯈꯣꯏꯗ ꯋꯥꯔꯅꯤꯡ ꯑꯣꯏꯅ ꯐꯣꯡꯗꯣꯛꯂꯤꯕꯅꯤ ꯖꯦꯟꯀꯤꯟ ꯑꯃꯁꯨꯡ ꯁ꯭ꯇꯦꯐꯦꯟꯅ ꯑꯩꯈꯣꯏꯁꯨ ꯅꯤꯡꯇꯝ ꯂꯥꯜꯍꯧ ꯑꯣꯏꯔꯨꯕꯒꯤ ꯂꯥꯟꯐꯥ ꯑꯃꯅꯤ ꯃꯔꯝ ꯑꯗꯨꯅ ꯍꯟꯕ ꯂꯩꯇꯅ ꯃꯈꯥ ꯇꯥꯅ ꯂꯥꯟꯊꯦꯡꯅꯕ ꯇꯥꯕꯅꯤ ꯗꯦꯅꯤꯁꯅ ꯅꯈꯣꯏ ꯑꯩꯈꯣꯏ ꯋꯥꯈꯜ ꯆꯞ ꯃꯥꯟꯅꯩ ꯑꯩꯅꯁꯨ ꯅꯈꯣꯏꯗ ꯁꯄꯣꯔꯠ ꯇꯧꯏ ꯃꯐꯝꯁꯤꯗ ꯄꯨꯝꯗꯨꯅ ꯂꯩꯒꯗꯕꯒꯤ ꯁꯔꯨꯛ ꯉꯝꯖꯔꯕꯗꯤ ꯅꯈꯣꯏ ꯃꯐꯝꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯄ ꯉꯝꯕ ꯑꯣꯏꯌꯨ ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯗꯦꯅꯤꯁ ꯑꯁꯤ ꯆꯠꯈ꯭ꯔꯦ ꯃꯍꯥꯛ ꯍꯦꯛ ꯆꯠꯈꯤꯕꯒ ꯃꯃꯥꯡꯗꯒꯤ ꯃꯈꯣꯏꯗ ꯌꯦꯡꯗꯨꯅ ꯂꯥꯛꯈꯤꯕ ꯂꯤꯑꯣꯅꯥꯔꯗ ꯐꯣꯟꯇꯦꯟ ꯀꯧꯕ ꯄ꯭ꯔꯤꯖꯅꯔꯁꯤ ꯑꯃꯨꯛ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯦ ꯃꯍꯥꯛ ꯑꯁꯤ ꯐ꯭ꯔꯦꯟꯁ ꯃꯆꯥ ꯑꯃꯅꯤ ꯃꯥꯅ ꯆꯠꯈꯤꯕ ꯗꯦꯅꯤꯁꯄꯨ ꯆꯩꯗꯨꯅ ꯍꯥꯏꯔꯛꯏ ꯗꯦꯅꯤꯁ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯃꯐꯝꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯖꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯀꯤ ꯑꯥꯁꯥꯕꯨ ꯊꯨꯒꯥꯏꯕ ꯃꯤꯁꯛ ꯑꯃꯅꯤ ꯑꯩꯗꯤ ꯃꯥꯒ ꯑꯣꯟꯁꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯨꯛꯁꯥ ꯁꯥꯟꯅꯅꯤꯡꯗꯦ ꯁ꯭ꯇꯦꯐꯦꯟꯅ ꯂꯤꯑꯣꯗ ꯍꯪꯂꯛꯏ ꯃꯃꯥꯡꯗ ꯃꯐꯝꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯈꯤꯕ ꯃꯤꯑꯣꯏꯁꯤꯡꯗꯨꯅ ꯀꯔꯤ ꯀꯔꯤ ꯊꯧꯑꯣꯡꯁꯤꯡ ꯁꯤꯖꯤꯟꯅꯈꯤ ꯂꯤꯑꯣꯅ ꯖꯦꯜꯁꯤꯗꯒꯤ ꯐꯅꯌꯥꯝ ꯁꯥꯡꯅ ꯂꯥꯞꯊꯣꯛꯅ ꯆꯠꯄ ꯉꯝꯕ ꯃꯤꯗꯤ ꯌꯥꯎꯈ꯭ꯔꯦ ꯑꯗꯨꯕꯨ ꯇꯁꯦꯡꯅꯃꯛ ꯃꯥꯏ ꯄꯥꯛꯅ ꯖꯦꯜꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯄ ꯉꯝꯕ ꯃꯤꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯤ ꯑꯗꯨꯒ ꯃꯥꯅ ꯃꯈꯥ ꯇꯥꯔꯛꯏ ꯀꯔꯤꯒꯨꯝꯕ ꯅꯈꯣꯏꯗ ꯅꯥꯟꯊꯣꯛꯅꯕ ꯄ꯭ꯂꯥꯟ ꯂꯩꯔꯕꯗꯤ ꯑꯩꯁꯨ ꯁꯣꯏꯗꯅ ꯌꯥꯎꯒꯦ ꯃꯐꯝꯁꯤ ꯏꯀꯣꯏ ꯀꯣꯏꯁꯤꯟꯕ ꯃꯣꯡꯐꯝ ꯑꯃꯒꯨꯝꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯐꯝꯁꯤꯗ ꯑꯩ ꯃꯤꯀꯨꯞ ꯑꯃ ꯐꯥꯎꯕ ꯂꯩꯅꯤꯡꯕ ꯐꯥꯎꯗꯦ ꯃꯐꯝꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯈꯤꯒꯦ ꯈꯜꯂꯕꯗꯤ ꯌꯣꯠꯀꯤ ꯊꯣꯡꯅꯕꯨ ꯈꯥꯔꯕꯁꯨ ꯅꯝꯈꯥꯏꯅꯕ ꯍꯣꯠꯅꯕ ꯇꯥꯕꯅꯤ ꯅꯈꯣꯏꯗ ꯑꯅꯧꯕ ꯑꯥꯏꯗꯤꯌꯥ ꯍꯦꯛ ꯂꯥꯛꯄꯒ ꯑꯩꯉꯣꯟꯗꯁꯨ ꯄꯥꯎ ꯄꯤꯔꯛꯎ ꯄꯨꯟꯅ ꯇꯥꯟꯅꯃꯤꯟꯅꯁꯤ ꯃꯁꯤ ꯃꯇꯨꯡꯗ ꯃꯈꯣꯏꯅ ꯁꯥꯟꯅꯕꯒꯤ ꯃꯇꯝ ꯂꯣꯏꯗꯨꯅ ꯃꯥꯒꯤ ꯁꯦꯜꯁꯤꯡꯗ ꯆꯪꯁꯤꯜꯂꯛꯅꯕꯒꯤꯗꯃꯛꯇ ꯀꯧꯁꯤꯜꯂꯛꯂꯦ ꯃꯇꯥꯡꯁꯤꯗ ꯃꯈꯣꯏꯅ ꯄꯨꯟꯗꯨꯅ ꯂꯩꯔꯤꯕ ꯐꯤꯚꯝ ꯑꯁꯤ ꯀꯦꯞꯇꯦꯟ ꯁ꯭ꯅꯦꯐꯦꯜꯅ ꯌꯥꯝꯅ ꯆꯤꯡꯅꯕ ꯃꯑꯣꯡꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯀꯦꯟꯇꯤꯟ ꯍꯣꯜꯗ ꯑꯃꯨꯛ ꯂꯩ ꯍꯧꯖꯤꯛ ꯖꯦꯟꯀꯤꯟꯅ ꯃꯥꯅ ꯂꯣꯠꯅ ꯄꯨꯔꯛꯂꯤꯕ ꯄꯩꯁꯥꯁꯤꯡ ꯑꯁꯤꯕꯨ ꯗꯦꯅꯤꯁꯇ ꯂꯣꯠꯅ ꯑꯃꯨꯛ ꯄꯤꯁꯤꯜꯂꯝꯃꯤ ꯗꯦꯅꯤꯁ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯁꯤ ꯌꯥꯝꯅ ꯍꯩꯁꯤꯡꯕ ꯖꯦꯜ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯌꯥꯝꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯅꯨꯄꯥ ꯑꯃꯅꯤ ꯃꯍꯥꯛ ꯖꯦꯜ ꯑꯁꯤꯗ ꯆꯍꯤ 4 ꯍꯦꯟꯅꯁꯨ ꯂꯩꯔꯛꯂꯕꯅꯤ ꯖꯦꯟꯀꯤꯟꯅ ꯄꯤꯔꯛꯈꯤꯕ ꯄꯩꯁꯥꯁꯤꯡ ꯑꯁꯤ ꯗꯦꯅꯤꯁꯅ ꯇꯨꯠꯄꯦꯁ ꯀꯣꯚꯔ ꯑꯃꯗ ꯍꯥꯞꯆꯤꯟꯗꯨꯅ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯊꯝꯕꯤꯔꯝꯃꯤ ꯑꯁꯨꯝꯅ ꯖꯦꯟꯀꯤꯟ ꯑꯃꯗꯤ ꯁ꯭ꯇꯦꯐꯦꯟꯅ ꯖꯦꯜ ꯑꯁꯤꯗ ꯂꯩꯔꯛꯂꯤꯕꯁꯤ ꯅꯨꯃꯤꯠ 12ꯅꯤ ꯍꯧꯖꯤꯟꯈ꯭ꯔꯦ ꯖꯦꯟꯀꯤꯟꯅ ꯑꯍꯤꯡ ꯀꯌꯥ ꯇꯨꯝꯗꯅ ꯖꯦꯜ ꯑꯁꯤꯗꯒꯤ ꯃꯇꯧ ꯀꯔꯝꯅ ꯅꯥꯟꯊꯣꯛꯀꯅꯤ ꯍꯥꯏꯕꯁꯤꯗ ꯋꯥꯈꯜ ꯈꯟꯗꯨꯅꯇ ꯂꯩꯔꯝꯃꯤ ꯃꯍꯥꯛꯀꯤ ꯀꯥꯒꯤ ꯊꯣꯡꯒꯤ ꯀꯤ ꯍꯣꯜ ꯑꯁꯤꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯃꯁꯤꯕꯨ ꯃꯇꯧ ꯀꯔꯝꯅ ꯍꯥꯡꯗꯣꯛꯄ ꯌꯥꯒꯗꯒꯦ ꯍꯥꯏꯕꯁꯤꯗ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯤ ꯃꯍꯥꯛꯅ ꯆꯦ ꯑꯃ ꯀꯣꯟꯁꯤꯜꯂꯒ ꯀꯤ ꯍꯣꯜ ꯑꯁꯤꯗ ꯊꯤꯡꯖꯤꯟꯗꯨꯅ ꯀꯤ ꯍꯣꯜ ꯑꯁꯤ ꯀꯌꯥꯝ ꯄꯥꯛꯄ ꯑꯃꯗꯤ ꯂꯨꯕꯅ ꯍꯥꯏꯕꯁꯤ ꯑꯣꯜꯂꯕ ꯃꯇꯨꯡꯗ ꯄꯦꯟꯁꯤꯜ ꯑꯃꯅ ꯌꯦꯛꯊꯣꯛꯂꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯖꯦꯟꯀꯤꯟꯅ ꯂꯤꯑꯣꯗ ꯃꯍꯥꯛꯅ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯊꯣꯡꯒꯤ ꯀꯤ ꯍꯣꯜꯒꯤ ꯄꯥꯛꯄ ꯁꯥꯡꯕ ꯄꯨꯝꯕ ꯑꯣꯜꯂꯒ ꯌꯦꯛꯊꯣꯛꯂꯕꯅꯤ ꯍꯥꯏꯗꯨꯅ ꯇꯝꯂꯤ ꯑꯩꯈꯣꯏꯅ ꯀꯤ ꯍꯣꯜ ꯑꯗꯨ ꯍꯥꯡꯗꯣꯛꯅꯕ ꯆꯥꯅꯕ ꯁꯣꯖꯩ ꯑꯃ ꯁꯦꯝꯕ ꯃꯊꯧ ꯇꯥꯏ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯤꯕ ꯖꯦꯟꯀꯤꯟꯒꯤ ꯋꯥꯐꯝꯁꯤ ꯇꯥꯔꯒ ꯂꯤꯑꯣꯅ ꯋꯥꯐꯝ ꯑꯗꯨ ꯁꯨꯡꯑꯣꯏ ꯑꯣꯏꯊꯣꯛꯂꯣꯏ ꯍꯥꯏꯗꯨꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯂꯦ ꯑꯗꯨꯒ ꯃꯥꯅ ꯃꯈꯥ ꯇꯥꯔꯤ ꯃꯁꯤꯗ ꯅꯠꯇꯅ ꯂꯩꯅꯨꯡ ꯇꯧꯔꯒ ꯅꯥꯟꯊꯣꯛꯅꯕꯒꯤ ꯊꯕꯛ ꯑꯣꯏꯔꯕꯗꯤ ꯑꯩ ꯌꯥꯎꯕ ꯁꯨꯡꯉꯝ ꯉꯝꯂꯣꯏ ꯍꯥꯏꯗꯨꯅꯁꯨ ꯐꯣꯡꯗꯣꯛꯂꯤꯕꯅꯤ ꯖꯦꯟꯀꯤꯟ ꯑꯃꯗꯤ ꯁ꯭ꯇꯦꯐꯦꯟꯅ ꯂꯤꯑꯣꯗ ꯍꯥꯏꯔꯤ ꯑꯩꯈꯣꯏꯅ ꯎꯗꯒꯤ ꯅꯤꯌꯣꯝ ꯆꯨꯝꯅ ꯇꯦꯛꯇꯅ ꯃꯑꯣꯡꯗ ꯀꯛꯂꯒ ꯁꯣꯖꯩ ꯑꯃ ꯁꯦꯝꯕ ꯌꯥꯏ ꯃꯁꯤ ꯍꯥꯟꯅ ꯇ꯭ꯔꯥꯏ ꯇꯧꯔꯒ ꯌꯦꯡꯈꯤꯁꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯂꯤꯑꯣꯅꯁꯨ ꯃꯈꯣꯏꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯗ ꯌꯥꯔꯦ ꯃꯈꯣꯏꯅ ꯁꯦꯝꯒꯗꯧꯔꯤꯕ ꯁꯣꯖꯩ ꯑꯁꯤ ꯃꯈꯣꯏꯒꯤ ꯎ ꯁꯨꯐꯝꯗꯒꯤ ꯍꯨꯔꯥꯟꯅ ꯂꯧꯔꯒ ꯁꯦꯝꯂꯁꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤꯗꯁꯨ ꯌꯥꯁꯤꯟꯅꯔꯦ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯃꯈꯣꯏꯒꯤ ꯀꯦꯟꯇꯤꯟ ꯍꯣꯜ ꯑꯁꯤꯗ ꯎꯠꯂꯛꯏ ꯍꯧꯖꯤꯛ ꯂꯤꯑꯣꯅ ꯃꯈꯣꯏꯒꯤ ꯍꯦꯗ ꯒꯥꯔꯗ ꯑꯣꯐꯤꯁꯥꯔ ꯑꯣꯏꯔꯤꯕ ꯃꯣꯡꯒꯣ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯃꯣꯡꯒꯣ ꯍꯥꯏꯔꯤꯕ ꯒꯥꯔꯗ ꯅꯨꯄꯥ ꯑꯁꯤꯅ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯄ ꯃꯇꯝꯗ ꯃꯥꯒꯤ ꯃꯈ꯭ꯋꯥꯡꯗ ꯌꯥꯜꯂꯤꯕ ꯁꯣꯖꯩꯁꯤꯡ ꯑꯁꯤ ꯃꯑꯣꯡ ꯃꯨꯟꯅ ꯌꯦꯡꯍꯧ ꯍꯥꯏꯗꯨꯅꯁꯨ ꯖꯦꯟꯀꯤꯟꯗ ꯈꯪꯍꯜꯂꯛꯂꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯥꯅ ꯆꯥꯔꯤꯕ ꯄ꯭ꯂꯦꯠ ꯑꯁꯤ ꯃꯈꯥꯗ ꯊꯥꯗꯗꯨꯅ ꯁ꯭ꯇꯦꯐꯦꯟꯒ ꯃꯔꯩ ꯇꯧꯗꯨꯅ ꯈꯟꯅꯔꯛꯄ ꯁꯥꯖꯤꯟꯅꯔꯝꯃꯤ ꯃꯁꯤꯗꯒꯤ ꯃꯣꯡꯒꯣꯁꯨ ꯃꯈꯣꯏ ꯇꯝꯅ ꯆꯪꯁꯤꯜꯂꯛꯂꯦ ꯇꯟꯖꯥꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯗꯨꯅ ꯖꯦꯟꯀꯤꯟꯅ ꯁꯣꯖꯩꯁꯤꯡꯁꯤꯗ ꯃꯨꯟꯅ ꯌꯦꯡꯍꯧꯔꯕꯅꯤ
몽고나 마코이니 무pu yam thuna masa masai ka da sangsin kinabagidamta saung seirale Stephen su mongo da marai tawsinduna matam pandahanduna thambaga loinana magi makhwangda yaliba sojai sing si yaring makai jenkin munni yenghuna bagidamta chansum piribani masing matungda mongona makoigi sit sengna ba sebari oina leiriba polak hariba amu jati gi nupa sibu kausinduna sairiba sing si sengdokna bagidamta hairi matungda makoi pumba masa masai ka manungda mu thajinkre matangi sindane jenkinna mahangna mongogi makhwangdagi uhubo sojai sing adu munna ningsingduna yekpa horle makatana sanaba matam kiulepa matam amadi mongogi hek manang nakpa tanja khudimak matam manghan batawduna sojai singsta munna muni yenglibani masing matungda mana uhubo sojai singi saktam sing sibu ningsingduna mu yek thoglibani matau sunna mana matam sangna honabadagi mahakki selgi thong hangdoknaba sojai gi model amadi yekpa mupung phana loisin mangamle masibu mu graph logduna yekpa suloisile masing matungda sojai sigi copy ma sana bagi damakta sem saba mu horakle Jenkinna makoigi u sufam workshop asidagi sojai sanaba ukak sandpaper na singbu huralaglami tanjasta officer mongo suma phamsta sangsilaglami Jenkin si yamna pakhatna mana huralaglibu pochai sing asi magi thermo bottle si manungda hapsinduna lotna honaribani mana hapsilibu pochai sing si makhol thoktana bagi damakta makha thangbada phi ma sutharami asumna mana kanna honaningi tanjasta mongo ste sum sangsilaglibani tanjasta Stephenna mongo gi miyeng theidoknaba amadi matam longna bagi damakta yotpi kauta ma makha da soibu saduna suthadarami masda mongo na masata singnaba ma polakpadagi thabak suri pumba leplaga masa masa gi bottle sing di yauribe sing haidokna nabagi damakta khanglagle mastigi thabak suri ba prisoner pumbana masa masa gi thermo bottle sing si amamam to oina haidoklami asumna Jenkin gi saruk umug yausilagle hojek Jenkin si masada yamna pakhatpa phawrabani magi pakhatpa mawng to ista mongo na singnabadagi magi bottle si tap laklami tashengbadi bottle si makhada sojai semna masak sing hapkhrabani mongo na mahakki thermo bottle si haidok matamdadi karisu thengnadre mahanga bottle si haiduna makhol thokpra haiduna su yeng matamda makhol amata thoktre asumna karimata phaba phangdrabani na Jenkin bu thadokre Mathangi sindane Jenkinna mahangna pusilaki pochai sing adu sin aduna mahangna graph logduna yek thokna thamkhraba sogi model si saba hawre gamsi na aduna kaksing si samjilaba matungda jail gi blab manakta thamnaga kanghallammi masing matungda sandpaper na matam sangna ituna una saba sojai amadi semba loire asumna saba loireba sojai si magi kagi thongsta test tawrami mahangna section honaduna thong si semliba sojai copy sna hangdokpadi ngamle masigi mai pakpas di Jenkin si atakatik harauzerami adubu thangnaba mikupta mahaka bungning ba kai ba haibadu oire maramdi mahaki sales the lori basi thong marol ani oiramle ahan ba thong hangdokpa ngamlabasu ani suba metal na cover oiba thong asidi mapandagi hangdorakadaba thong makhalam oiramle masi ubudagi ma hujik ning ba kaiduna leiri mathangi sinda Jenkinna liom sung Stephen dairi mahangna ahan boina semkiba sojeiduna ahan ba thong adubudi hangdokpa ngamle haiduna pautamli wafam sidaba makhoide harauna loirabani Jenkin makhatari ani suba thong adudi mapalomdagi hangdokadaba oiramle Makhatana mapalomdagi hangdokadaba thong adugi su sojai sananabagidamata makhoi myam punna khanarami mamangda tawkhiba aduga chapmanana mongogi makhwangdi yauriba sojai singsdi Jenkin munna muni yengli masing matungda mana amukasu graph logduna model ama yeklam matosuna wana honara matungda so si su semba loire hojek makhoina jailers da leiribasi numit chamani hojinkhre aduga hojek ulelibasi prisoners da leiriba prisoner khudimak makhoi corridor sing si sit sengdopgi thabak tawduna leiri Tanjasta Leona gat lakpra haiduna yamna mun section yengdun leiribani gat sing laktringi gi tanjasi logduna Jenkin semkiba mapan gi thong gi sojai si test tongnana bagi dang to honari asumna sojai si thingjinduna test tawbu matamda thong se hangdokpa ngamle asuma tawus da leiminari be inmate atai su harawud loirabani adubo hapsu leriba sojai si manungda pandun lehobudagi amuk lokthokpa yadre Tanjasta prison guard ama lakpagi makhol tare mustagi Jenkin tawriba thawak si lepna nabagi damta mayam pummana khangalagli adubu Jenkin pakhatpag loina hatu lathokna bo honarubudagi sojai si tiektu manungda machet ama leyore mustagi madi amuk hena pakhatpa haibadu oire Jenkinna manungda pandun lehuriba matek sing si lathokna bagi damta yamna kan honari inmate amana screwdriver amalang silaktuna usinna sinna utek sing si lathokpadi ngamore adubu changchil liba gahar si makhola sum naksilakpadagi masibu hundoklamnaga Jenkin khonglei thuna thabak tawu saduna yenglaga leiribani mafamsida changchil liba prison guard si anoiba halamani mahakasi sanglaba stiar sing karakpadagi waraduna makoida yengbatamag yenglamlaga atopa maikairomda oina sathirami mahak hek sakhiba Jenkin amuk sensilaktuna hangdoktun leiriba loksi lonsinabagi damakti yashinduna honarami adubu yashin mangamre thamoida yamna pakhatba phawgu loina masibu hundoktuna dum thamamle masing matungda Jenkin khangsinadaba saduna mahaki phamungda hiptuna leirami hojek mongo haribo officer nupasna sel khudimaki thong mathang lonsinabagi damakta laglibani mongo na sum lakpada Jenkin gi hangdoktun leiriba thong ma pasi yosilakadawre matang stu Jenkin di asukki matik pakhatpa phawdagi thak nikpa haibdu oirabani mongo na thong silonsin ge haidun hek to matamda hangdoktun leiribasi udagi man munni yengli mahangna soibadagi lonsin khidawara haiduna su khanjana dun leiribani
mahangna soibadagi lonsin kidabo oiramgani haiduna khandokpaga loinana thongse amuk phajana lonsinlamnaga mahak mafamsdagi satkre mastigi masada pakhatpadagi humangka robajen kinchu masada pakhatliba si koksare mathangi sindana jealous de lairiba miyoi pumba makoi makoi gi family singa unabagi saktam ulai Jenkin gi oinadi mahakpu unaba kanamata lakhide mahaki mama mapasu anaba yaure hairaklam aduga mahaki nungsinari bi Daphne haribi nupi dusu amuba jati gi nupi oibanina sarkar na ayaba pibidre Leo gi oinadi mahaki masanupana mahakpu unaba laklam mahaki oina sahi amada amuktang unaba yabgi ayaba pi magi nupi gi bija pibi dabana maram oiraga magi nupi di maga amukta unaba phangdribani hojek Leo gi masanupan hanglai Papa, mina hainabada kaigumba papa na jealous tigi tholakpa matam adudadi aise sahi kulumdoi shuduna pakhang pharani hainai masibu chumbrane papa masdi Leo na topam khangdana window glasses na makhut thamduna hairai ai mafamsta kaisu kuina lairoi ai shoidana maki thuna tholalagadam Leo na sumna hairubdigi tanjas to mongona nang nasanu paga makhatana wari sanaba yararoi khudagista nasanu paga wari sanabagi ayaba piribsi cancel tawrebani haidun laurle matau sumna Leo gi masanu pasi mafamsta puthokirami Masanupana, mapagi mafamda khudol pot on pina nabagidamukta purakhiwa masamangna sajaba telanga sidi mafamsi tadun lewe tawriba thawdau stelio di penaba number moiduni yapni shauram adubu mongo hariba officers na mangona nokphet tawduna yengdun lehauki matangi sindana Jenkin, Stephen amasung Leo makoi humsi makoi gi sanafam field punduna leiri matang stel Leo na makoi da idea am leiri haiduna phangdor Man hairi masanupagi telangagi string singna puliamo ina si naraga sojei do haptuna mapandagi hangdokadabu thongdo hangdokpa yabra haibadu yengsi mastigi makhoina hairi mongsta try tawre adu makhoina thong hangdokpa matamdadi sojei sidi leithok leishin tawbudi amuk yadre mastigi makhoi ohumagna kamdona manungda leina mapandagi thongsi hangdokani haina tanarami asuna makhoi hum wari kan sanaringi tanjasta mongona khangudana sangsilalaga nakoina sanaribu wari edu karino haidan singna mongda hangjilagle Masda makoina su thabak tawu saduna karisu atopa wari sanade haidun khumjilam hojek Stephena makoina sit sengbada si nariba broomstick si uda mangonda idea amalaklam mahangna sai sigi asangbaga thongnau dagi thong phawgi arapaga manabra haibadu olagi yengsi haidun olami asumna onduni yenglu matamdadi asang si manaramne maramasna sai si na duna hangdokpu yagani haidun makoi pummana su khanarami Mathangi sindana Jenkin usubam da thabak sudun lairingai usubam sida lairiba turning machine si uda mangonda idea amalakami Mana broomstick sta turning machine asigum sojei hapnaga leithok lesin yanaba system amada semlami masi sembal or matungda sangyeng tongnana bagidamukta su honari hanjin cho hangdokna bagidamukta mahang honari asuna honar pisda mana thong su hangdok pangamle masi mai pak pisda Jenkin sa hai ai litana haraujeri tanjasta patrolling saliba gar amana thongnau dagi mabu ugadaba khajik tangairami mastigi mahak makhata pakhaduna so simuk lokthokna bagidamukta honari bani adubu laibak thiribadi so sinan thoktur ma pandoina taakirami Mastigi Jenkin si pakhatmanmdagi tawpham khangdaba haibadu oire matokramna sosi khungikkedage haina khandun leramnaga mahangna swingam ma sairaga masibu broomstick is napsilaga sojei sinapsilaga lokhalangna bagi damti yam kan honari adubu sojei si amu heknablagi aduga amu hek makhata taaki asuna thabak si pangthokti yamna matam sangba haibadu oire Jenkinna matam sangna yamna wana honaduna usina sin sojei si khungikpadi gamle hojek Jenkin si pakhatmanmdagi masa si so thabe thondur leiribani Mathangi sinda makoina lansa mutamda su Jenkin si masada anxiety leibigi mongda adumang ipapa khana adum uba phangli hojik mana Leo madi Stephen da manung namadi mapana nim ki thong hangdokpa ngamle haiduna pautamli wafam sida abda makoi si adoknatik haraujarami masi matungda Jenkin amsung Stephen na garden gi thabak tawdun leiri tanjas de Jenkin na mana semkhiba so pumba jar amada hapsilaba matungda phumjinna bagidam thonari bani makoi ni na pundun wari watai sanadun leiri wasi mongo hariba officers ni yamna singna mongdi yengdun leiri bani Masi matungda mongona yamna shaw phibam nam khoi tamna sangsilagli hojek Stephen ni manakta mongona sangsilaktuna karigumba khara hanglibasi Jenkin su urami Stephen pairam liba khawsubu mongona hangdoktun su sek yengli masi ubda Jenkin su kari tholagadege khanduna pakhana mahaki show hapliba jar si hatu phumjina bonari ban hojek mongona magi manakta sangsilaktuna hairei Stephen si garden duty da laibu sunate mahak nangi nanakta kai dobu laklangli bano masdi Jenkin na aina sit senglambagi amora kai khomba lakambani haidun khumjilami Mongona sauna hari makha tabdadi nangna sagi thabakti nangna sana tawjau mi yahunganu masdi Jenkinna hoi sar matungda dei soidna pangthoksage haidna khumli adubu tanjasta mongona Stephen amadi Jenkin ani si yamatoina toni pulli haidna singnabadi magi thamoida dum phawrabani hojek mongo sima phamsdagi thokrai tanjasta Dennis namuk changslaktuni Jenkin hairi nakoina tawriba singado amuktaga munna khanthago matam leiringe sta tokthohobuna phagani nakoina phaniam honarabasu sniper guard sing astigi namthokpa haibse araiba thabak haibududi khak oiroi nakoina tawribaduna mai paktrabadi nathwai mangba haibsidi soidrabani
ꯑꯗꯨꯒ ꯂꯥꯏꯕꯛ ꯐꯔꯒ ꯅꯈꯣꯏꯅ ꯁꯤꯍꯧꯗꯕ ꯇꯥꯔꯒꯗꯤ ꯖꯦꯜ ꯑꯁꯤꯗ ꯆꯍꯤ 25 ꯑꯃꯒ ꯍꯦꯟꯅ ꯍꯥꯞꯆꯤꯟꯗꯨꯅ ꯁꯥꯡꯊꯅ ꯂꯩꯍꯟꯒꯗꯧꯔꯤꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯕꯒ ꯂꯣꯏꯅꯅ ꯗꯦꯅꯤꯁꯅ ꯃꯊꯛꯇ ꯆꯠꯂꯤꯕ ꯁ꯭ꯅꯥꯏꯄꯔ ꯒꯥꯔꯗ ꯑꯁꯤꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯑꯁꯤꯗ ꯆꯠꯂꯤꯕ ꯁ꯭ꯅꯥꯏꯄꯔ ꯄꯥꯏꯕ ꯒꯥꯔꯗ ꯑꯁꯦ ꯃꯀꯣꯛ ꯂꯩꯈꯠꯄ ꯇꯝꯊꯤꯕ ꯅꯨꯄꯥ ꯑꯃꯅꯤ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯐꯥꯎꯕ ꯍꯥꯠꯄ ꯉꯝꯕ ꯃꯤꯁꯛꯅꯤ ꯅꯈꯣꯏꯁꯦ ꯌꯥꯝ ꯄꯥꯝꯃꯨꯏ ꯌꯥꯝꯅ ꯅꯧꯔꯤꯕ ꯅꯍꯥ ꯉꯥꯛꯇꯅꯤ ꯑꯩꯈꯣꯏꯅ ꯍꯣꯠꯅꯔꯤꯕ ꯃꯨꯞꯃꯦꯟ ꯑꯁꯤꯒꯤ ꯑꯣꯏꯅꯗꯤ ꯅꯈꯣꯏꯁꯦ ꯌꯥꯝꯅ ꯃꯔꯨ ꯑꯣꯏ ꯅꯈꯣꯏ ꯑꯃ ꯁꯣꯏꯈꯤꯕꯗ ꯑꯩꯈꯣꯏ ꯄꯨꯝꯕꯗ ꯂꯣꯏꯅ ꯃꯥꯡꯖꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯕꯨ ꯖꯦꯟꯀꯤꯟꯗꯤ ꯋꯥꯈꯜ ꯈꯛ ꯍꯣꯡꯗꯦ ꯃꯥꯅ ꯍꯥꯏꯔꯛꯏ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯁꯤꯗꯁꯨ ꯃꯇꯦꯡ ꯄꯥꯡꯁꯤꯟꯕꯤꯌꯨ ꯃꯁꯤꯗ ꯗꯦꯅꯤꯁꯅ ꯃꯇꯦꯡꯕꯨꯗꯤ ꯄꯥꯡꯒꯅꯤ ꯍꯥꯏꯗꯨꯅ ꯃꯀꯣꯛ ꯅꯣꯝꯂꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯖꯦꯟꯀꯤꯟꯅ ꯃꯥꯅ ꯂꯩꯔꯤꯕ ꯊꯣꯡ ꯃꯔꯣꯜ ꯑꯅꯤꯈꯛꯀꯤ ꯅꯠꯇꯅ ꯃꯈꯣꯏꯒꯤ ꯀꯣꯔꯤꯗꯣꯔꯒꯤ ꯑꯦꯟꯇ꯭ꯔꯥꯟꯁ ꯑꯣꯏꯕ ꯊꯣꯡ ꯑꯁꯤꯁꯨ ꯍꯥꯡꯗꯣꯛꯄ ꯉꯝꯂꯦ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯂꯩꯃꯤꯟꯅꯔꯤꯕ ꯄ꯭ꯔꯤꯖꯅꯔꯁꯤꯡꯁꯤꯗ ꯍꯥꯏꯔꯤ ꯑꯩꯈꯣꯏꯅ ꯊꯣꯡ 3 ꯐꯥꯎꯕꯗꯤ ꯍꯥꯡꯗꯣꯛꯄ ꯉꯝꯂꯦ ꯂꯦꯝꯍꯧꯔꯤꯕ ꯑꯇꯩ ꯊꯣꯡ 10ꯃꯛꯇꯨꯁꯨ ꯁꯣꯏꯗꯅ ꯍꯥꯡꯗꯣꯛꯄ ꯉꯝꯂꯒꯅꯤ ꯑꯗꯨꯕꯨ ꯏꯟꯃꯦꯠꯁꯤꯡ ꯑꯁꯤꯅꯗꯤ ꯃꯥꯅ ꯐꯣꯡꯗꯣꯛꯂꯤꯕ ꯋꯥꯐꯝꯁꯤꯡꯁꯤꯗ ꯌꯥꯅꯤꯡꯂꯝꯗꯦ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯖꯦꯜ ꯑꯁꯤꯗ ꯄꯨꯟꯅ ꯊꯣꯡ ꯀꯌꯥ ꯆꯞ ꯆꯥꯅ ꯂꯩꯕꯅꯣ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏꯅ ꯈꯪꯗ꯭ꯔꯤꯕꯅꯤ ꯃꯁꯤꯗ ꯁ꯭ꯇꯦꯐꯦꯟꯅ ꯖꯦꯟꯀꯤꯟꯒꯤ ꯋꯥ ꯃꯇꯦꯡ ꯄꯥꯡꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯊꯣꯡ 100 ꯑꯣꯏꯒꯦꯔꯥ ꯑꯣꯏꯅꯤꯡꯕ ꯃꯁꯤꯡ ꯑꯣꯏꯁꯅꯨ ꯍꯦꯛ ꯂꯩꯔꯤꯕ ꯊꯣꯡ ꯃꯈꯩ ꯑꯩꯈꯣꯏꯅ ꯂꯣꯏꯅ ꯍꯥꯡꯕ ꯉꯝꯂꯒꯗꯕꯅꯤ ꯏꯟꯃꯦꯠ ꯑꯃꯅ ꯈꯨꯝꯂꯛꯏ ꯐꯔꯦꯅꯦ ꯑꯩꯈꯣꯏꯅ ꯂꯥꯏꯕꯛ ꯐꯗꯨꯅ ꯖꯦꯜ ꯑꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯂꯦ ꯍꯥꯏꯅ ꯈꯜꯂꯁꯤ ꯑꯗꯨꯕꯨ ꯃꯄꯥꯟꯒꯤ ꯂꯝꯕꯤꯗꯨꯗꯗꯤ ꯀꯔꯝꯅ ꯆꯠꯀꯅꯤ ꯑꯩꯈꯣꯏꯅ ꯁꯦꯠꯂꯤꯕ ꯖꯦꯜꯒꯤ ꯗ꯭ꯔꯦꯁ ꯑꯁꯤ ꯁꯦꯠꯂꯒ ꯆꯠꯂꯨꯕꯗꯤ ꯌꯥꯔꯣꯏ ꯃꯔꯝ ꯑꯗꯨꯅ ꯃꯤꯆꯝ ꯑꯃꯅ ꯁꯦꯠꯄ ꯐꯤꯖꯣꯜ ꯑꯃꯗꯤ ꯄꯩꯁꯥꯅꯆꯤꯡꯕꯁꯨ ꯃꯌꯥꯝ ꯑꯃ ꯗꯔꯀꯥꯔ ꯑꯣꯏꯒꯅꯤ ꯃꯁꯤ ꯃꯌꯥꯝꯁꯤꯕꯨ ꯀꯗꯥꯏꯗꯒꯤ ꯑꯩꯈꯣꯏꯅ ꯂꯧꯔꯨꯒꯗꯧꯔꯤꯕꯅꯣ ꯃꯁꯤ ꯍꯥꯏꯔꯗꯨꯅ ꯃꯌꯥꯝ ꯑꯁꯤꯅ ꯃꯔꯩ ꯌꯦꯠꯁꯤꯜꯂꯛꯂꯤꯕꯅꯤ ꯖꯦꯟꯀꯤꯟ ꯑꯃꯗꯤ ꯁ꯭ꯇꯦꯐꯦꯟꯅ ꯃꯗꯨꯒꯤꯗꯃꯛꯇꯁꯨ ꯑꯩꯈꯣꯏꯅ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯗꯨꯅ ꯈꯟꯅꯔꯤ ꯍꯥꯏꯅ ꯈꯨꯝꯂꯛꯏ ꯃꯈꯣꯏꯅ ꯃꯔꯩ ꯇꯧꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯁꯤ ꯗꯦꯅꯤꯁ ꯑꯃꯗꯤ ꯂꯤꯌꯣꯅꯁꯨ ꯇꯥꯗꯨꯅ ꯂꯩꯔꯤꯕꯅꯤ ꯃꯇꯥꯡꯁꯤꯗ ꯂꯤꯌꯣꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯑꯩ ꯃꯐꯝꯁꯤꯗ ꯆꯍꯤ ꯀꯌꯥ ꯈꯥꯡꯗꯨꯅ ꯂꯩꯔꯛꯂꯕꯅꯤ ꯑꯗꯨꯕꯨ ꯆꯍꯤ ꯑꯃꯗ ꯑꯃꯨꯛꯇꯒꯤ ꯍꯦꯟꯅ ꯏꯆꯥꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯍꯟꯗꯦ ꯖꯦꯜ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯄꯨꯝꯕꯒꯤ ꯋꯥꯈꯜꯁꯦ ꯉꯥꯎꯆꯠꯅꯍꯟꯅꯕꯒꯤꯗꯃꯛꯇ ꯃꯈꯣꯏꯅ ꯁꯤꯟꯕꯅꯤ ꯑꯗꯨꯅ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯃꯈꯥ ꯇꯥꯅ ꯃꯐꯝꯁꯤꯗ ꯈꯥꯡꯗꯨꯅ ꯂꯩꯕ ꯉꯝꯂꯔꯣꯏ ꯑꯩꯈꯣꯏꯗꯤ ꯍꯧꯖꯤꯛ ꯍꯟꯕ ꯂꯩꯇꯅ ꯇꯁꯦꯡꯅ ꯂꯥꯟꯊꯦꯡꯅꯔꯒꯗꯕꯅꯤ ꯑꯁꯨꯝꯅ ꯂꯤꯌꯣꯅ ꯄꯦꯟꯗꯕ ꯋꯥꯐꯝ ꯀꯌꯥ ꯑꯃ ꯐꯣꯡꯗꯣꯛꯂꯤ ꯍꯧꯖꯤꯛ ꯁ꯭ꯇꯦꯐꯦꯟꯅ ꯃꯔꯩ ꯇꯧꯔꯤꯕ ꯏꯟꯃꯦꯠꯁꯤꯡꯁꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯅꯈꯣꯏ ꯀꯔꯤ ꯐꯤꯔꯦꯞ ꯂꯧꯒꯦ ꯈꯜꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯛꯂꯝꯃꯤ ꯑꯗꯨꯕꯨ ꯗꯦꯅꯤꯁꯅ ꯂꯨꯆꯤꯡꯕ ꯏꯟꯃꯦꯠꯁꯤꯡꯅꯗꯤ ꯃꯈꯣꯏ ꯄꯨꯟꯅ ꯖꯦꯜ ꯑꯁꯤꯗꯒꯤ ꯊꯣꯛꯃꯤꯟꯅꯈꯤꯁꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤꯗ ꯏꯌꯥ ꯌꯥꯅꯤꯡꯂꯝꯗꯦ ꯃꯇꯧ ꯑꯁꯨꯝꯅ ꯃꯇꯝ ꯑꯁꯤ ꯍꯧꯈꯤꯕꯅ ꯃꯈꯣꯏꯅ ꯖꯦꯜ ꯑꯁꯤꯗ ꯂꯩꯔꯛꯂꯤꯕꯁꯤ ꯅꯨꯃꯤꯠ 203 ꯁꯨꯖꯤꯜꯂꯛꯂꯦ ꯍꯧꯖꯤꯛ ꯖꯦꯟꯀꯤꯟꯅ ꯄꯣꯂꯛ ꯍꯥꯏꯔꯤꯕ ꯑꯃꯨꯕ ꯖꯥꯇꯤꯒꯤ ꯅꯨꯄꯥ ꯑꯁꯤꯕꯨ ꯂꯣꯟꯅ ꯀꯧꯁꯤꯜꯂꯒ ꯖꯦꯜ ꯑꯁꯤꯒꯤ ꯃꯄꯥꯟꯗ ꯂꯩꯔꯤꯕ ꯇꯥꯎꯟ ꯑꯁꯤꯒꯤ ꯃꯦꯞ ꯑꯃ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯏꯪꯒꯤꯠ ꯇꯧꯗꯨꯅ ꯐꯣꯡꯗꯣꯛꯂꯤ ꯃꯥꯅ ꯄꯤꯔꯛꯂꯤꯕ ꯏꯪꯒꯤꯠ ꯑꯁꯤꯕꯨ ꯄꯣꯂꯛꯅꯁꯨ ꯚꯥꯞ ꯇꯥꯔꯦ ꯃꯁꯤꯗꯒꯤ ꯃꯥꯅꯁꯨ ꯏꯪꯒꯤꯠ ꯇꯧꯗꯨꯅ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛ ꯑꯁꯤꯒꯤ ꯃꯃꯜ ꯑꯣꯏꯅ ꯏꯔꯨꯖꯅꯕ ꯁꯥꯄꯣꯟꯒ ꯊꯛꯅꯅꯕ ꯆꯨꯔꯨꯞꯀ ꯑꯣꯟꯅꯕ ꯇꯥꯏ ꯍꯥꯏꯗꯨꯅ ꯏꯪꯒꯤꯠ ꯇꯧꯗꯨꯅ ꯐꯣꯡꯗꯣꯔꯛꯂꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯋꯥꯐꯝꯁꯤꯗ ꯌꯥꯁꯤꯟꯅꯔꯦ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯁ꯭ꯇꯦꯐꯦꯟꯅ ꯁꯤꯠ ꯁꯦꯡꯕꯒꯤ ꯊꯕꯛꯁꯤꯡ ꯇꯧꯔꯤꯉꯩꯗ ꯊꯪꯅꯕ ꯀꯥꯗ ꯑꯅꯧꯕ ꯂꯥꯛꯄ ꯄ꯭ꯔꯤꯖꯅꯔꯁꯤꯡꯅ ꯁꯦꯠꯂꯛꯄ ꯐꯤꯔꯣꯜꯁꯤꯡ ꯂꯧꯊꯣꯛꯂꯤꯕꯁꯤꯕꯨ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯍꯥꯏꯔꯤꯕ ꯐꯤꯔꯣꯜꯁꯤꯡ ꯑꯁꯤ ꯑꯣꯐꯤꯁꯥꯔ ꯃꯣꯡꯒꯣꯅ ꯀꯔꯝꯕ ꯀꯥꯗ ꯊꯝꯕꯒꯦ ꯍꯥꯏꯕꯁꯤꯁꯨ ꯁ꯭ꯇꯦꯐꯦꯟꯅ ꯂꯣꯏꯅ ꯈꯪꯗꯣꯛꯂꯝꯃꯤ ꯃꯁꯤꯒꯤ ꯐꯤꯔꯣꯜꯁꯤꯡ ꯑꯁꯤ ꯃꯈꯣꯏꯅ ꯖꯦꯜꯗꯒꯤ ꯅꯥꯟꯊꯣꯔꯛꯂꯕ ꯃꯇꯨꯡꯗ ꯃꯤꯆꯝ ꯁꯥꯗꯨꯅ ꯁꯦꯠꯄꯗ ꯁꯤꯖꯤꯟꯅꯒꯗꯧꯔꯤꯕꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯁ꯭ꯇꯦꯐꯦꯟꯅ ꯖꯦꯟꯀꯤꯟꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯌꯥꯝꯅ ꯍꯔꯥꯎꯅ ꯄꯥꯎꯁꯤꯡ ꯑꯁꯤꯕꯨ ꯇꯝꯅꯔꯦ ꯍꯧꯖꯤꯛ ꯖꯦꯟꯀꯤꯟꯅ ꯃꯈꯣꯏꯒ ꯂꯩꯃꯤꯟꯅꯔꯤꯕ ꯏꯟꯃꯦꯠ ꯑꯃꯗ ꯖꯦꯜ ꯑꯁꯤꯒꯤ ꯁ꯭ꯇꯣꯔ ꯔꯨꯝꯒꯤ ꯎꯄꯨꯒꯤ ꯁꯣ ꯑꯗꯨ ꯄꯥꯏꯕꯒꯤ ꯊꯕꯛ ꯇꯧꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯇꯟꯖꯥꯁꯤꯗ ꯄꯣꯂꯛꯅ ꯖꯦꯟꯀꯤꯟꯗ ꯃꯍꯥꯛꯅ ꯍꯥꯏꯔꯛꯈꯤꯕ ꯃꯦꯞ ꯑꯗꯨ ꯄꯨꯔꯛꯂꯕꯅꯤ ꯍꯥꯏꯗꯨꯅ ꯏꯪꯒꯤꯠ ꯇꯧꯗꯨꯅ ꯈꯪꯍꯜꯂꯛꯂꯤ ꯇꯟꯖꯥꯁꯤꯗ ꯄꯣꯂꯛ ꯑꯃꯗꯤ ꯖꯦꯟꯀꯤꯟꯅ ꯂꯣꯟꯅ ꯏꯪꯒꯤꯠ ꯇꯧꯅꯔꯤꯕ ꯑꯁꯤ ꯑꯣꯐꯤꯁꯥꯔ ꯃꯣꯡꯒꯣꯅꯁꯨ ꯌꯦꯡꯗꯨꯅ ꯂꯩꯔꯝꯂꯦ ꯍꯧꯖꯤꯛ ꯖꯦꯟꯀꯤꯟꯅ ꯗꯁꯕꯤꯟ ꯑꯃꯗꯒꯤ ꯃꯦꯞ ꯌꯥꯎꯔꯕ ꯅ꯭ꯌꯨꯁꯄꯦꯄꯔ ꯃꯆꯦꯠ ꯑꯃ ꯂꯧꯊꯣꯔꯛꯂꯝꯃꯤ ꯑꯗꯨꯒ ꯃꯁꯤꯒꯤ ꯃꯃꯜ ꯑꯣꯏꯅ ꯖꯦꯟꯀꯤꯟꯅ ꯑꯃꯨꯛ ꯃꯁꯥꯗꯒꯤ ꯁꯥꯄꯣꯟꯁꯤꯡ ꯑꯃꯗꯤ ꯆꯨꯔꯨ ꯎꯄꯨ ꯗꯁꯕꯤꯟ ꯃꯈꯥꯗ ꯅꯞꯇꯨꯅ ꯊꯝꯖꯤꯜꯂꯝꯃꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯑꯣꯐꯤꯁꯥꯔ ꯃꯣꯡꯒꯣꯅ ꯖꯦꯟꯀꯤꯟꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯅꯪꯅ ꯑꯣꯔꯗꯔ ꯇꯧꯈꯤꯕ ꯑꯅꯣꯛ ꯑꯗꯨ ꯁꯤꯗ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯑꯅꯣꯛꯁꯤ ꯂꯪꯁꯤꯜꯂꯛꯂꯤ ꯖꯦꯟꯀꯤꯟꯅꯁꯨ ꯑꯅꯣꯛ ꯑꯁꯤ ꯈꯨꯟꯒꯠꯇꯨꯅ ꯎꯞꯂꯒ ꯍꯟꯗꯛꯇꯤ ꯑꯩꯅ ꯁꯦꯡꯅ ꯎꯕ ꯉꯝꯖꯔꯦ ꯍꯥꯏꯗꯨꯅ ꯐꯣꯡꯗꯣꯛꯂꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯣꯐꯤꯁꯥꯔ ꯃꯣꯡꯒꯣꯅ ꯖꯦꯟꯀꯤꯟꯗ ꯌꯥꯝꯅ ꯀꯔꯦꯝꯅꯕ ꯃꯑꯣꯡꯗ ꯋꯥꯐꯝ ꯑꯃꯁꯨ ꯐꯣꯡꯗꯣꯔꯛꯂꯦ ꯅꯪꯅ ꯍꯟꯗꯛ ꯌꯥꯝꯅ ꯂꯣꯏꯅꯈꯤꯕ ꯄꯣꯂꯛ ꯍꯥꯏꯔꯤꯕ ꯎꯆꯤ ꯑꯗꯣ ꯈꯨꯠꯂꯥꯏ ꯂꯣꯟꯅ ꯄꯨꯔꯝꯕꯒꯤ ꯀꯦꯁ ꯑꯃꯗ ꯏꯀꯨꯏ ꯀꯨꯏꯗ꯭ꯔꯤꯉꯩ ꯅꯨꯃꯤꯠ 8ꯒꯤ ꯃꯃꯥꯡꯗ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯍꯥꯠꯇꯣꯛꯈ꯭ꯔꯕꯅꯤ ꯑꯩꯅ ꯇꯥꯕꯗ ꯃꯍꯥꯛ ꯑꯁꯤ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯊꯝꯕꯗꯨꯗ ꯁꯤꯕ ꯉꯝꯗꯕꯗꯒꯤ ꯑꯅꯤꯔꯛ ꯍꯟꯅ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯍꯥꯠꯂꯤ ꯍꯥꯏ ꯃꯁꯥꯗꯣ ꯐ꯭ꯔꯤꯡ ꯐ꯭ꯔꯤꯡ ꯀꯥꯎꯔꯒ ꯌꯥꯝꯅ ꯋꯥꯅ ꯁꯤꯕ ꯃꯥꯜꯂꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯂꯥꯏꯕꯛ ꯐꯕ ꯍꯥꯏꯔꯒꯗꯤ ꯃꯍꯥꯛꯀꯤ ꯂꯩꯔꯣꯟ ꯆꯟꯕꯒꯤ ꯊꯧꯔꯝ ꯑꯗꯨꯗꯤ ꯁꯔꯀꯥꯔꯅ ꯑꯣꯏꯅ ꯐꯖꯅ ꯄꯥꯡꯊꯣꯛꯄꯤꯈ꯭ꯔꯕꯅꯤ ꯃꯣꯡꯒꯣꯅ ꯑꯁꯨꯝꯅ ꯎꯁꯤꯠꯇꯅ ꯍꯥꯏꯗꯨꯅ ꯖꯦꯟꯀꯤꯟꯒꯤ ꯊꯃꯣꯏ ꯁꯣꯛꯅꯅꯕꯒꯤꯗꯃꯛꯇ ꯀꯔꯦꯝꯅꯗꯨꯅ ꯐꯣꯡꯗꯣꯛꯂꯤꯕꯅꯤ ꯃꯥꯒꯤ ꯋꯥꯐꯝꯁꯤ ꯇꯥꯔꯨꯕꯗꯒꯤ ꯖꯦꯟꯀꯤꯟꯗꯤ ꯃꯁꯥꯗ ꯅꯨꯡꯉꯥꯏꯇꯕ ꯀꯌꯥ ꯑꯃ ꯐꯥꯎꯔꯦ ꯑꯃꯗꯤ ꯆꯠꯅꯔꯤꯕ ꯁꯤꯁꯇꯦꯝ ꯑꯁꯤꯗ ꯃꯁꯥꯗ ꯄꯦꯟꯗꯕꯅ ꯄꯤꯛ ꯊꯟꯗꯨꯅ ꯂꯩꯔꯕꯅꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯖꯦꯟꯀꯤꯟꯅ ꯃꯁꯥꯃꯛꯀꯤ ꯗꯃꯤ ꯑꯃ ꯁꯦꯝꯖꯤꯟꯗꯨꯅ ꯃꯥꯒꯤ ꯐꯃꯨꯡꯗ ꯊꯝꯖꯤꯜꯂꯝꯃꯤ ꯅꯥꯏꯠ ꯗ꯭ꯌꯨꯇꯤ ꯇꯥꯔꯤꯕ ꯑꯅꯣꯏꯕ ꯒꯥꯔꯗ ꯑꯁꯤ ꯏꯁꯩ ꯍꯧꯅ ꯊꯥꯗꯨꯅ ꯄꯣꯊꯥꯔꯤꯉꯩ ꯇꯥꯟꯖꯥꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯗꯨꯅ ꯖꯦꯟꯀꯤꯟ ꯑꯃꯗꯤ ꯂꯤꯌꯣ ꯃꯈꯣꯏꯅ ꯁꯦꯝꯈꯤꯕ ꯁꯣꯁꯤꯡ ꯇꯦꯁ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯂꯣꯟꯅ ꯊꯣꯔꯛꯂꯤ ꯁ꯭ꯇꯦꯐꯦꯟꯗꯤ ꯒꯥꯔꯗ ꯂꯥꯛꯏ ꯂꯥꯛꯇꯦ ꯄꯥꯎ ꯄꯤꯔꯛꯅꯕꯒꯤꯗꯃꯛ ꯃꯁꯥꯃꯛꯀꯤ ꯖꯦꯜꯗ ꯑꯗꯨꯝ ꯂꯩꯍꯜꯍꯧꯔꯤꯕꯅꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯊꯣꯡꯁꯤꯡ ꯃꯊꯪ ꯃꯊꯪ ꯍꯥꯡꯗꯣꯛꯇꯨꯅ ꯁ꯭ꯇꯦꯌꯥꯔ ꯑꯁꯤꯗ ꯀꯨꯝꯊꯔꯛꯂꯤꯕꯅꯤ ꯃꯁꯥ ꯅꯣꯏꯕ ꯒꯥꯔꯗ ꯑꯁꯤꯗꯤ ꯃꯈꯣꯏꯅ ꯇꯧꯔꯤꯕꯁꯤꯡ ꯑꯁꯤ ꯀꯔꯤꯃꯠꯇ ꯈꯪꯗꯅ ꯈꯕꯔ ꯄꯥꯗꯨꯅ ꯂꯩꯔꯤꯕꯅꯤ ꯍꯧꯖꯤꯛ ꯖꯦꯟꯀꯤꯟꯅ ꯃꯥꯅ ꯁꯦꯝꯈꯤꯕ ꯁꯣ ꯄꯨꯝꯕ ꯀꯔꯝꯕ ꯊꯣꯡꯗ ꯆꯥꯅꯩ ꯍꯥꯏꯕꯗꯨ ꯈꯪꯗꯣꯛꯅꯕꯒꯤꯗꯃꯛ ꯍꯨꯃꯥꯡ ꯇꯥꯕ ꯃꯈꯩ ꯍꯣꯠꯅꯔꯤ ꯑꯁꯨꯝꯅ ꯊꯣꯡ ꯑꯃ ꯍꯥꯡꯗꯣꯛꯄ ꯍꯦꯛ ꯌꯥꯕꯒ ꯒꯥꯔꯗ ꯅꯨꯄꯥꯁꯤꯅ ꯊꯥꯔꯝꯂꯤꯕ ꯏꯁꯩ ꯑꯁꯤ ꯃꯨꯊꯠꯈꯤꯔꯝꯃꯤ ꯃꯁꯤꯗ ꯖꯦꯟꯀꯤꯟ ꯑꯃꯗꯤ ꯂꯤꯌꯣ ꯑꯁꯤ ꯇꯧꯐꯝ ꯈꯪꯗꯅ ꯄꯥꯈꯠꯄ ꯐꯥꯎꯗꯨꯅ ꯂꯩꯔꯦ
ꯍꯧꯖꯤꯛ ꯒꯥꯔꯗ ꯑꯁꯤꯅ ꯆꯦꯛ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯃꯈꯣꯏꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯆꯪꯁꯤꯜꯂꯛꯂꯤ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯑꯅꯤꯁꯤ ꯍꯥꯊꯨ ꯍꯥꯊꯨ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯖꯦꯜ ꯑꯁꯤꯒꯤ ꯁ꯭ꯇꯣꯔ ꯔꯨꯝꯗ ꯂꯩꯔꯤꯕ ꯎꯄꯨꯁꯤꯒꯤ ꯊꯣꯡ ꯍꯥꯡꯗꯣꯛꯇꯨꯅ ꯃꯅꯨꯡꯗ ꯂꯣꯠꯂꯝꯃꯤ ꯎꯄꯨꯁꯤꯒꯤ ꯊꯣꯡꯁꯤ ꯃꯅꯨꯡꯗꯒꯤ ꯂꯣꯟꯗꯨꯅ ꯂꯩꯕ ꯃꯥꯟꯅꯅꯕ ꯁ꯭ꯀ꯭ꯔꯨ ꯃꯆꯥ ꯑꯃꯗ ꯌꯥꯅꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯤ ꯑꯗꯨꯕꯨ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯁ꯭ꯀ꯭ꯔꯨꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯇꯦꯟꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯌꯥꯅꯅꯕ ꯍꯣꯠꯅꯕꯗ ꯌꯥꯝꯅ ꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯍꯧꯖꯤꯛ ꯒꯥꯔꯗ ꯑꯁꯤ ꯑꯁꯨꯝ ꯂꯥꯛꯇꯨꯅ ꯃꯈꯣꯏꯅ ꯂꯣꯠꯇꯨꯅ ꯂꯩꯔꯤꯕ ꯃꯐꯝꯁꯤ ꯂꯥꯟꯊꯣꯛꯇꯨꯅ ꯃꯈꯣꯏꯒꯤ ꯁꯦꯜꯅ ꯂꯩꯔꯤꯕ ꯃꯥꯏꯀꯩꯔꯣꯝꯗ ꯆꯦꯛ ꯇꯧꯅꯅꯕ ꯏꯁꯇꯤꯌꯥꯔ ꯀꯥꯈꯠꯇꯨꯅ ꯆꯠꯈ꯭ꯔꯦ ꯇꯟꯖꯥꯁꯤꯗ ꯎꯄꯨꯗ ꯂꯣꯠꯇꯨꯅ ꯂꯩꯔꯤꯕ ꯃꯈꯣꯏ ꯑꯅꯤꯁꯤ ꯑꯃꯨꯛ ꯊꯣꯛꯂꯛꯇꯨꯅ ꯍꯥꯡꯕ ꯅꯪꯍꯧꯗꯅ ꯂꯩꯔꯤꯕ ꯊꯣꯡꯁꯤꯡꯁꯤ ꯃꯈꯥ ꯇꯥꯅ ꯍꯥꯡꯗꯣꯛꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯤ ꯍꯧꯖꯤꯛ ꯄ꯭ꯔꯤꯖꯟ ꯒꯥꯔꯗꯁꯤꯅ ꯖꯦꯟꯀꯤꯟꯒꯤ ꯁꯦꯜꯁꯤꯗ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯖꯦꯟꯀꯤꯟꯅ ꯃꯁꯥꯃꯛꯀꯤ ꯐꯃꯨꯡꯗ ꯗꯝꯃꯤ ꯁꯦꯝꯗꯨꯅ ꯊꯝꯂꯝꯂꯕꯅꯤꯅ ꯒꯥꯔꯗ ꯅꯨꯄꯥꯁꯤꯅ ꯌꯦꯡꯂꯛꯄꯗ ꯃꯥ ꯇꯨꯝꯂꯤꯕꯣꯏ ꯅꯤꯡꯂꯝꯃꯤ ꯑꯁꯨꯝꯅ ꯁꯦꯜ ꯈꯨꯗꯤꯡꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯄꯨꯝꯕ ꯃꯁꯤꯡ ꯁꯨꯔꯕ꯭ꯔꯥ ꯍꯥꯏꯅ ꯒꯥꯔꯗ ꯑꯁꯤꯅ ꯃꯊꯪ ꯆꯦꯛ ꯇꯧꯗꯨꯅ ꯆꯠꯂꯤꯕꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯒꯥꯔꯗ ꯑꯁꯤ ꯃꯍꯥꯛꯀꯤ ꯄꯣꯊꯥꯐꯝ ꯀꯥ ꯇꯝꯅ ꯑꯃꯨꯛ ꯂꯥꯛꯂꯦ ꯒꯥꯔꯗ ꯑꯁꯤ ꯖꯦꯟꯀꯤꯟ ꯑꯃꯗꯤ ꯂꯤꯌꯣꯟ ꯂꯩꯔꯤꯕ ꯃꯥꯏꯀꯩ ꯇꯝꯅ ꯆꯪꯁꯤꯜꯂꯛꯂꯦ ꯍꯥꯏꯕꯁꯤ ꯈꯪꯍꯟꯅꯕꯒꯤꯗꯃꯛꯇ ꯁ꯭ꯇꯦꯐꯦꯟꯅ ꯂꯣꯛ ꯈꯨꯗꯨꯅ ꯏꯪꯒꯤꯠ ꯄꯤꯔꯛꯂꯤ ꯃꯁꯤꯗꯒꯤ ꯖꯦꯟꯀꯤꯟ ꯑꯃꯗꯤ ꯂꯤꯌꯣꯟꯅꯁꯨ ꯍꯥꯊꯨ ꯍꯥꯊꯨꯅ ꯃꯈꯣꯏꯅ ꯍꯥꯡꯗꯣꯛꯂꯝꯕ ꯊꯣꯡꯁꯤꯡ ꯑꯁꯤ ꯃꯊꯪ ꯂꯣꯟꯁꯤꯟꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯇꯟꯖꯥꯁꯤꯗ ꯒꯥꯔꯗ ꯑꯁꯤ ꯑꯃꯨꯛ ꯏꯁꯇꯤꯌꯥꯔꯗ ꯀꯨꯝꯊꯔꯛꯂꯤꯕꯅꯤ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯑꯅꯤꯅ ꯃꯃꯥꯡꯗ ꯃꯈꯣꯏꯅ ꯂꯣꯠꯈꯤꯕ ꯎꯄꯨꯁꯤꯗ ꯑꯃꯨꯛ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯂꯣꯠꯂꯤ ꯍꯧꯖꯤꯛ ꯒꯥꯔꯗ ꯑꯁꯤꯅ ꯂꯥꯛꯄ ꯃꯇꯝꯗ ꯂꯩꯃꯥꯏꯗꯣ ꯍꯨꯃꯥꯡ ꯃꯔꯤꯛ ꯇꯥꯗꯨꯅ ꯂꯩꯔꯤꯕꯁꯤ ꯎꯔꯦ ꯃꯁꯤꯗꯒꯤ ꯒꯥꯔꯗ ꯑꯁꯤꯅ ꯉꯛꯄꯒ ꯂꯣꯏꯅꯅ ꯃꯁꯤꯕꯨ ꯀꯗꯥꯏꯗꯒꯤ ꯃꯇꯧ ꯀꯔꯝꯅ ꯆꯣꯠꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯀꯣꯏꯌꯦꯡ ꯌꯦꯡꯂꯝꯃꯤ ꯑꯗꯨꯕꯨ ꯀꯔꯤꯃꯠꯇ ꯂꯩꯇꯕꯗꯒꯤ ꯃꯍꯥꯛꯅꯁꯨ ꯀꯥ ꯍꯦꯟꯅ ꯈꯟꯖꯤꯜꯂꯨꯕ ꯇꯧꯗꯨꯅ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ ꯃꯇꯧꯁꯨꯝꯅ ꯖꯦꯟꯀꯤꯟ ꯑꯃꯁꯨꯡ ꯂꯤꯌꯣ ꯑꯁꯤ ꯃꯈꯣꯏ ꯀꯥꯗ ꯑꯃꯨꯛ ꯍꯜꯂꯛꯆꯕ ꯉꯝꯖꯔꯦ ꯍꯧꯖꯤꯛ ꯖꯦꯟꯀꯤꯟꯅ ꯃꯈꯨꯠꯇ ꯄꯥꯏꯔꯛꯈꯤꯕ ꯁꯣꯖꯦ ꯑꯃꯃꯨꯛ ꯁꯤꯗꯣꯛꯂꯕ ꯃꯇꯨꯡꯗ ꯀꯞ ꯑꯃꯗ ꯍꯥꯞꯆꯤꯟꯗꯨꯅ ꯊꯝꯂꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤ ꯍꯧꯈꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯖꯦꯜ ꯑꯁꯤꯒꯤ ꯋꯥꯔꯗꯦꯟ ꯃꯀꯣꯛ ꯑꯣꯏꯔꯤꯕ ꯁ꯭ꯅꯦꯄꯦꯜꯅ ꯑꯣꯐꯤꯁꯥꯔ ꯃꯣꯡꯒꯣꯒ ꯂꯣꯏꯅꯅ ꯖꯦꯟꯀꯤꯟꯒꯤ ꯁꯦꯜ ꯇꯝꯅ ꯆꯪꯁꯤꯜꯂꯛꯏ ꯁ꯭ꯅꯦꯄꯦꯜꯅ ꯖꯦꯟꯀꯤꯟꯕꯨ ꯃꯈꯣꯡꯅ ꯀꯥꯎꯗꯨꯅꯁꯨ ꯍꯧꯗꯣꯛꯂꯛꯏ ꯑꯗꯨꯒ ꯃꯥꯅ ꯍꯪꯂꯤ ꯅꯪ ꯅꯁꯥ ꯉꯝꯗꯕ꯭ꯔꯥ ꯅꯥꯕ ꯌꯥꯎꯕ꯭ꯔꯥ ꯖꯦꯟꯀꯤꯟꯅ ꯏꯐꯤꯡ ꯐꯤꯡꯅ ꯍꯧꯒꯠꯂꯛꯇꯨꯅ ꯀꯔꯤꯁꯨ ꯇꯧꯗꯦ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ ꯁ꯭ꯅꯦꯄꯦꯜꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯑꯗꯨꯗꯤ ꯅꯪ ꯅꯅꯥ ꯑꯗꯨ ꯇꯥꯗꯕ꯭ꯔꯥ ꯑꯌꯨꯛꯀꯤ ꯕꯦꯜ ꯈꯤꯡꯈ꯭ꯔꯕ ꯃꯇꯨꯡꯗ ꯐꯥꯎꯕ ꯅꯪꯅ ꯍꯧꯒꯠꯇꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯇꯨꯝꯁꯤꯟꯗꯨꯅ ꯂꯩꯔꯤꯕ ꯀꯔꯤꯒꯤꯅꯣ ꯃꯁꯤꯗ ꯖꯦꯟꯀꯤꯟ ꯑꯁꯤ ꯈꯨꯝꯐꯝ ꯈꯪꯗꯅ ꯈꯣꯟꯖꯦꯜ ꯂꯜꯂꯠ ꯇꯧꯗꯨꯅ ꯑꯩ ꯁꯣꯏꯈ꯭ꯔꯦ ꯁꯥꯔ ꯍꯥꯏꯗꯨꯅ ꯈꯨꯝꯂꯛꯏ ꯁ꯭ꯅꯦꯄꯦꯜꯅ ꯉꯁꯤꯒꯤ ꯑꯣꯏꯅ ꯂꯟꯆ ꯇꯥꯏꯝ ꯕꯦꯜ ꯑꯃꯗꯤ ꯏꯚꯤꯅꯤꯡ ꯃꯤꯜ ꯇꯥꯏꯝ ꯕꯦꯜ ꯈꯤꯡꯂꯛꯂꯕꯁꯨ ꯅꯪꯗꯤ ꯆꯥꯛ ꯆꯥꯕ ꯌꯥꯎꯕ ꯌꯥꯔꯣꯏ ꯅꯪ ꯑꯗꯨꯃꯛ ꯁꯦꯜ ꯑꯁꯤꯗꯒꯤ ꯊꯣꯛꯂꯛꯄ ꯇꯧꯗꯅ ꯂꯦꯡꯗꯅ ꯑꯗꯨꯝ ꯂꯩꯒꯗꯕꯅꯤ ꯑꯩ ꯁꯤ ꯖꯦꯜ ꯑꯁꯤꯗ ꯆꯍꯤ 10 ꯍꯦꯟꯅ ꯊꯕꯛ ꯇꯧꯗꯨꯅ ꯂꯩꯔꯛꯂꯕꯅꯤ ꯅꯈꯣꯏꯅ ꯇꯧꯔꯤꯕ ꯑꯔꯥꯟꯕ ꯑꯔꯣꯟꯕ ꯊꯧꯑꯣꯡꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯈꯪꯕ ꯉꯝꯕ ꯃꯤꯁꯛꯅꯤ ꯅꯪꯅ ꯍꯧꯒꯠꯄ ꯉꯝꯗꯅ ꯇꯨꯝꯁꯤꯜꯂꯤꯕꯗꯣ ꯅꯪꯅ ꯋꯥꯕꯒꯤꯅꯤ ꯅꯪꯅ ꯋꯥꯔꯤꯕꯗꯣ ꯑꯍꯤꯡ ꯆꯨꯞꯄ ꯇꯨꯝꯗꯅ ꯂꯩꯔꯨꯕꯒꯤꯅꯤ ꯑꯗꯨꯒ ꯅꯪꯅ ꯑꯍꯤꯡꯗ ꯀꯔꯤ ꯇꯧꯔꯒ ꯂꯩ ꯀꯔꯤꯒꯤ ꯇꯨꯝꯗ꯭ꯔꯤꯕꯅꯣ ꯑꯁꯨꯝꯅ ꯌꯥꯝꯅ ꯁꯥꯎꯅ ꯋꯥꯍꯪ ꯍꯪꯖꯤꯜꯂꯛꯂꯤꯕꯅꯤ ꯖꯦꯟꯀꯤꯟꯅꯁꯨ ꯑꯇꯩ ꯑꯇꯣꯞꯄ ꯑꯃꯠꯇ ꯈꯨꯝꯂꯝꯗꯦ ꯁꯥꯔ ꯑꯩ ꯁꯣꯏꯈꯤꯕꯗꯒꯤꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯈꯨꯝꯗꯨꯅ ꯂꯩꯔꯤ ꯃꯇꯨꯡꯗ ꯑꯁꯤꯒꯨꯝꯕ ꯊꯕꯛ ꯑꯁꯤ ꯇꯧꯗꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯍꯣꯠꯅꯧ ꯍꯥꯏꯗꯨꯅ ꯁ꯭ꯅꯦꯄꯦꯜꯅ ꯆꯩꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯁꯦꯜꯁꯤꯡ ꯑꯁꯤꯗ ꯂꯩꯔꯤꯕ ꯏꯟꯃꯦꯠ ꯄꯨꯝꯕ ꯃꯄꯥꯟ ꯊꯣꯛꯍꯟꯗꯨꯅ ꯃꯈꯣꯏꯒꯤ ꯀꯥꯁꯤꯡ ꯆꯦꯛ ꯇꯧꯔꯝꯃꯤ ꯂꯤꯌꯣꯒꯤ ꯀꯥꯗ ꯗ ꯑꯐ꯭ꯔꯤꯀꯥꯟ ꯆꯥꯏꯜ ꯀꯧꯕ ꯂꯥꯏꯔꯤꯛ ꯑꯃ ꯂꯩꯔꯝꯕꯒꯤꯗꯃꯛ ꯂꯤꯌꯣꯕꯨ ꯗꯟꯗꯤ ꯄꯤꯅꯅꯕꯒꯤꯗꯃꯛꯇ ꯒꯥꯔꯗꯁꯤꯡꯅ ꯐꯥꯗꯨꯅ ꯄꯨꯈꯤꯔꯝꯃꯤ ꯍꯧꯖꯤꯛ ꯁ꯭ꯅꯦꯄꯦꯜꯅ ꯖꯦꯟꯀꯤꯟꯕꯨ ꯀꯧꯁꯤꯟꯗꯨꯅ ꯃꯍꯥꯛꯀꯤ ꯀꯥ ꯑꯁꯤꯕꯨ ꯆꯦꯛ ꯇꯧꯕ ꯍꯧꯔꯛꯂꯦ ꯇꯟꯖꯥꯁꯤꯗ ꯖꯦꯟꯀꯤꯟꯅ ꯁꯣꯖꯩꯁꯤꯡꯒꯤ ꯎꯀꯛ ꯍꯥꯞꯇꯨꯅ ꯊꯝꯈꯤꯕ ꯀꯞ ꯑꯁꯤ ꯃꯈꯥꯗ ꯇꯥꯔꯛꯂꯦ ꯍꯧꯖꯤꯛ ꯖꯦꯟꯀꯤꯟ ꯑꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯄꯥꯈꯠꯄ ꯐꯥꯎꯔꯕꯅꯤ ꯁ꯭ꯅꯦꯄꯦꯜꯅꯁꯨ ꯎꯀꯛꯁꯤꯡꯁꯤ ꯎꯈ꯭ꯔꯦ ꯃꯥꯅ ꯁꯣꯖꯩ ꯃꯀꯣꯛ ꯑꯃ ꯂꯧꯈꯠꯇꯨꯅ ꯃꯁꯤ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯛꯂꯝꯃꯤ ꯀꯔꯤ ꯍꯥꯏꯅ ꯈꯨꯝꯒꯗꯕꯅꯣ ꯍꯥꯏꯕꯁꯤ ꯖꯦꯟꯀꯤꯟꯅ ꯈꯪꯕ ꯉꯝꯗ꯭ꯔꯦ ꯃꯇꯥꯡꯁꯤꯗ ꯃꯥꯒꯤ ꯃꯃꯥ ꯃꯄꯥꯒꯤ ꯐꯣꯇꯣ ꯑꯁꯤ ꯎꯔꯛꯄꯗꯒꯤ ꯃꯉꯣꯟꯗ ꯂꯧꯁꯤꯡ ꯑꯃ ꯂꯥꯛꯂꯝꯃꯤ ꯃꯍꯥꯛꯅ ꯎꯇꯦꯛ ꯑꯁꯤ ꯃꯃꯥ ꯃꯄꯥꯒꯤ ꯐꯣꯇꯣ ꯊꯝꯕꯗ ꯁꯤꯖꯤꯟꯅꯅꯕꯒꯤꯗꯃꯛꯇ ꯂꯩꯕꯅꯤ ꯍꯥꯏꯗꯨꯅ ꯐꯣꯇꯣ ꯍꯥꯞꯆꯤꯟꯗꯨꯅꯁꯨ ꯎꯠꯂꯤ ꯍꯧꯖꯤꯛ ꯁ꯭ꯇꯦꯄꯦꯜꯅ ꯃꯥꯒꯤ ꯀꯥꯗ ꯕ꯭ꯔꯨꯝꯁꯇꯤꯛ ꯑꯃ ꯂꯩꯔꯤꯕꯁꯤꯗ ꯑꯃꯨꯛ ꯌꯦꯡꯂꯛꯏ ꯕ꯭ꯔꯨꯝꯁꯇꯤꯛ ꯑꯁꯤꯗ ꯃꯔꯤ ꯑꯃ ꯄꯥꯟꯗꯨꯅ ꯂꯩꯔꯝꯂꯤꯕꯁꯤ ꯎꯕꯗ ꯃꯉꯣꯟꯗ ꯆꯤꯡꯅꯕ ꯑꯃ ꯐꯥꯎꯔꯦ ꯃꯁꯤ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯂꯒ ꯍꯥꯏꯔꯛꯏ ꯅꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯑꯔꯣꯟꯕ ꯈꯔꯗꯤ ꯇꯧꯔꯦ ꯑꯗꯨꯕꯨ ꯈꯪꯉꯨ ꯅꯣꯡꯃꯗꯤ ꯑꯩꯅ ꯍꯨꯔꯥꯟꯕ ꯁꯣꯏꯗꯅ ꯐꯥꯒꯅꯤ ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯀꯥꯁꯤꯡ ꯃꯄꯥꯟꯗ ꯊꯣꯛꯈ꯭ꯔꯦ ꯃꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯖꯦꯟꯀꯤꯟ ꯑꯁꯤ ꯄꯥꯈꯠꯄ ꯍꯦꯟꯃꯟꯕꯗꯒꯤ ꯄꯦꯅꯤꯛ ꯑꯦꯇꯦꯛ ꯇꯧꯗꯨꯅ ꯃꯁꯥꯁꯤ ꯊꯛ ꯅꯤꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯖꯦꯟꯀꯤꯟꯅ ꯃꯁꯥꯃꯛꯅ ꯁꯦꯝꯈꯤꯕ ꯁꯣꯁꯤꯡ ꯑꯁꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯄ꯭ꯔꯤꯖꯟ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗ ꯂꯥꯏꯔꯤꯛ ꯃꯔꯛꯇ ꯂꯣꯟꯗ꯭ꯔꯤ ꯕꯀꯦꯠꯅꯆꯤꯡꯕꯁꯤꯡꯗꯨ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯂꯤ ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯁꯣ ꯀꯌꯥ ꯑꯃꯁꯨ ꯂꯦꯞꯇꯅ ꯁꯥꯗꯨꯅ ꯆꯥꯡꯌꯦꯡ ꯇꯧꯕ ꯂꯦꯞꯂꯝꯗꯦ ꯃꯇꯧꯁꯨꯝꯅ ꯃꯈꯣꯏꯅ ꯖꯦꯜ ꯑꯁꯤꯗ ꯂꯩꯔꯛꯂꯤꯕꯁꯤ ꯅꯨꯃꯤꯠ 104 ꯁꯨꯖꯤꯜꯂꯛꯂꯦ ꯍꯧꯖꯤꯛ ꯖꯦꯟꯀꯤꯟ ꯑꯁꯤ ꯃꯌꯥ ꯆꯤꯛꯏ ꯍꯥꯏꯗꯨꯅ ꯗꯣꯛꯇꯔ ꯅꯨꯄꯤ ꯑꯃꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯗꯣꯛꯇꯔ ꯅꯨꯄꯤꯁꯤꯅ ꯍꯥꯏꯔꯛꯏ ꯃꯥꯒꯤꯁꯤꯗꯤ ꯁꯔꯖꯔꯤ ꯃꯆꯥ ꯑꯃ ꯇꯧꯗꯕ ꯌꯥꯔꯔꯣꯏ ꯃꯔꯝ ꯑꯗꯨꯅ ꯃꯥꯕꯨ ꯑꯩꯒꯤ ꯀ꯭ꯂꯤꯅꯤꯛꯇ ꯑꯣꯏꯅ ꯄꯨꯕꯤꯔꯛꯎ ꯃꯁꯤꯗꯒꯤ ꯑꯣꯐꯤꯁꯥꯔ ꯃꯣꯡꯒꯣꯅ ꯖꯦꯟꯀꯤꯟꯕꯨ ꯖꯦꯜ ꯑꯁꯤꯒꯤ ꯃꯄꯥꯟꯗ ꯂꯩꯕ ꯀ꯭ꯂꯤꯅꯤꯛ ꯑꯃꯗ ꯄꯨꯔꯛꯂꯤ ꯇꯟꯖꯥꯁꯤꯗ ꯃꯈꯣꯏꯅ ꯊꯣꯛꯂꯝꯗꯥꯏꯗ ꯖꯦꯜ ꯑꯁꯤꯒꯤ ꯑꯣꯇꯣꯃꯦꯇꯤꯛ ꯗꯣꯔ ꯑꯃ ꯂꯩꯔꯤꯕꯁꯤ ꯍꯥꯡꯗꯣꯛꯅꯕ ꯑꯣꯐꯤꯁꯥꯔ ꯃꯣꯡꯒꯣꯅ ꯒꯥꯔꯗ ꯑꯃꯗ ꯑꯣꯔꯗꯔ ꯄꯤꯔꯤꯕꯁꯤ ꯖꯦꯟꯀꯤꯟꯅꯁꯨ ꯎꯔꯝꯃꯤ ꯑꯦꯗꯃꯤꯟ ꯔꯨꯝꯗ ꯂꯩꯕ ꯕꯇꯟ ꯑꯃꯗ ꯅꯝꯃꯤ ꯍꯥꯏꯕꯁꯤꯁꯨ ꯖꯦꯟꯀꯤꯟꯅ ꯈꯪꯈꯤꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯖꯦꯟꯀꯤꯟꯕꯨ ꯑꯣꯐꯤꯁꯥꯔ ꯃꯣꯡꯒꯣꯅ ꯃꯄꯥꯟꯗ ꯄꯨꯊꯣꯔꯛꯄ ꯃꯇꯝꯗ ꯖꯦꯜ ꯑꯁꯤꯒꯤ ꯑꯣꯏꯅ ꯑꯅꯧꯕ ꯒꯟ ꯇꯋꯥꯔ ꯑꯃꯁꯨ ꯌꯥꯝꯅ ꯀꯟꯅ ꯁꯦꯝꯒꯠꯂꯤꯕꯁꯤ ꯖꯦꯟꯀꯤꯟꯅ ꯎꯔꯦ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯖꯦꯟꯀꯤꯟꯅ ꯖꯦꯜ ꯑꯁꯤꯗ ꯂꯩꯃꯤꯟꯅꯔꯤꯕ ꯏꯟꯃꯦꯠꯁꯤꯡꯗ ꯃꯈꯣꯏꯒ ꯄꯨꯟꯅ ꯆꯦꯟꯃꯤꯟꯅꯈ꯭ꯔꯁꯤ ꯍꯥꯏꯗꯨꯅ ꯋꯥꯐꯝꯁꯤ ꯍꯧꯗꯣꯛꯂꯤ ꯑꯩꯅ ꯁꯣꯖꯩ 39 ꯍꯦꯟꯅ ꯁꯥꯈ꯭ꯔꯦ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯁꯣꯖꯩꯁꯤꯡ ꯑꯁꯤ ꯑꯩꯅ ꯂꯣꯏꯅ ꯇꯦꯁ ꯇꯧꯗꯨꯅ ꯊꯣꯡ ꯍꯥꯡꯗꯣꯛꯄ ꯉꯝꯈ꯭ꯔꯕ ꯉꯥꯛꯇꯅꯤ ꯅꯨꯃꯤꯠ 104 ꯆꯨꯞꯅ ꯖꯦꯜ ꯑꯁꯤꯗ ꯂꯩꯗꯨꯅ ꯑꯔꯣꯟꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯇꯧꯔꯛꯄꯗ ꯀꯅꯥꯃꯠꯇꯅ ꯈꯪꯕ ꯉꯝꯈꯤꯗ꯭ꯔꯕꯅꯤ ꯃꯁꯤꯒꯤ ꯃꯥꯏ ꯄꯥꯛꯄꯁꯦ ꯑꯩꯈꯣꯏ ꯄꯨꯟꯅ ꯁꯔꯨꯛ ꯊꯨꯡꯍꯟꯅꯤꯡꯉꯤ ꯇꯧꯕꯇꯕꯨ ꯃꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯕꯁꯨ ꯏꯟꯃꯦꯠꯁꯤꯡ ꯑꯁꯤꯅꯗꯤ ꯌꯥꯅꯤꯡꯕ ꯄꯣꯛꯇ꯭ꯔꯤ ꯃꯁꯤꯗ ꯖꯦꯟꯀꯤꯟꯅ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯗ ꯅꯈꯣꯏꯅ ꯀꯔꯤꯒꯤꯗꯃꯛꯇ ꯌꯥꯅꯤꯡꯗ꯭ꯔꯤꯕꯅꯣ
ꯂꯩꯃꯤꯟꯅꯔꯤꯕ ꯏꯟꯃꯦꯠ ꯑꯃꯅ ꯍꯥꯏꯔꯤ ꯃꯄꯥꯟꯗ ꯒꯟ ꯇꯋꯥꯔ ꯑꯃ ꯁꯣꯏꯗꯅꯃꯛꯀꯤ ꯂꯩꯔꯝꯂꯒꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯁꯦꯟꯊꯣꯔꯛꯄ ꯃꯇꯝꯗ ꯁꯣꯏꯗꯅꯃꯛꯀꯤ ꯅꯣꯡꯃꯩ ꯀꯥꯞꯊꯣꯔꯛꯇꯨꯅ ꯂꯣꯏꯅ ꯁꯤꯒꯅꯤ ꯃꯗꯨꯗꯒꯤ ꯃꯇꯧ ꯀꯔꯝꯅ ꯑꯩꯈꯣꯏꯅ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯕ ꯉꯝꯒꯗꯧꯔꯤꯕꯁꯦ ꯃꯤꯁꯇꯔ ꯖꯦꯟꯀꯤꯟ ꯈꯨꯝꯂꯛꯏ ꯑꯩꯒꯤ ꯏꯃꯤꯠꯃꯛꯅ ꯎꯔꯛꯂꯕꯅꯤ ꯒꯟ ꯇꯋꯥꯔ ꯑꯗꯣ ꯌꯥꯝꯅ ꯀꯟꯅ ꯁꯥꯒꯠꯍꯧꯔꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯂꯣꯏꯁꯤꯟꯕ ꯉꯝꯍꯧꯗ꯭ꯔꯤ ꯃꯤꯁꯇꯔ ꯏꯟꯃꯦꯠ ꯑꯃꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ ꯃꯄꯥꯟꯗ ꯊꯣꯛꯂꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯆꯦꯟꯐꯝ ꯂꯣꯠꯐꯝ ꯑꯃꯠꯇ ꯂꯩꯇꯦ ꯁ꯭ꯇꯦꯐꯦꯟꯅ ꯑꯩꯈꯣꯏꯅ ꯃꯣꯖꯥꯝꯕꯤꯛ ꯕꯣꯔꯗꯔ ꯇꯥꯟꯅ ꯆꯠꯂꯒ ꯇꯥꯟꯖꯥꯅꯤꯌꯥ ꯍꯥꯏꯔꯤꯕ ꯂꯝ ꯑꯗꯨꯗ ꯆꯠꯈꯤꯕ ꯌꯥꯏ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯑꯁꯨꯝꯅ ꯍꯥꯏꯔꯕꯁꯨ ꯏꯟꯃꯦꯠꯁꯤꯡ ꯑꯁꯤꯅꯗꯤ ꯖꯦꯜꯁꯤꯗꯒꯤ ꯆꯦꯟꯈ꯭ꯔꯁꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤꯗ ꯍꯧꯖꯤꯛꯁꯨ ꯏꯌꯥ ꯌꯥꯅꯤꯡꯗ꯭ꯔꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯁꯦꯜ ꯃꯔꯩ ꯇꯧꯅꯔꯛꯂꯝꯃꯤ ꯂꯩꯔꯤꯕ ꯑꯇꯩ ꯏꯟꯃꯦꯠꯁꯤꯡ ꯑꯁꯤꯗꯤ ꯃꯐꯝꯁꯤꯗꯒꯤ ꯆꯠꯂꯔꯣꯏ ꯍꯥꯏꯗꯨꯅ ꯆꯞ ꯌꯨꯡꯅ ꯂꯦꯞꯅꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯖꯦꯟꯀꯤꯟ ꯁ꯭ꯇꯦꯐꯦꯟ ꯑꯃꯗꯤ ꯂꯤꯑꯣꯁꯨ ꯎꯄꯥꯏ ꯂꯩꯇꯅ ꯃꯐꯝꯁꯤꯗꯒꯤ ꯊꯣꯛꯈ꯭ꯔꯦ ꯍꯧꯖꯤꯛ ꯃꯈꯣꯏ ꯑꯍꯨꯝ ꯑꯁꯤ ꯖꯦꯜꯁꯤꯗꯒꯤ ꯊꯣꯛꯈ꯭ꯔꯒꯗꯕꯅꯤꯅ ꯗꯦꯅꯤꯁꯅ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯂꯣꯠꯇꯨꯅ ꯊꯝꯕꯤꯔꯛꯄ ꯖꯦꯟꯀꯤꯟꯒꯤ ꯄꯩꯁꯥ ꯑꯁꯤ ꯃꯉꯣꯟꯗ ꯑꯃꯨꯛ ꯄꯤꯊꯣꯛꯈ꯭ꯔꯒꯦ ꯍꯥꯏꯗꯨꯅ ꯈꯜꯂꯛꯂꯝꯃꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯖꯦꯟꯀꯤꯟ ꯑꯃꯗꯤ ꯑꯣꯐꯤꯁꯥꯔ ꯃꯣꯡꯒꯣ ꯃꯈꯣꯏꯅꯤ ꯄꯨꯟꯅ ꯖꯦꯟꯀꯤꯟꯒꯤ ꯁꯦꯜ ꯃꯅꯨꯡꯗ ꯆꯪꯁꯤꯟꯃꯤꯟꯅꯔꯛꯂꯤ ꯃꯁꯤꯗ ꯖꯦꯟꯀꯤꯟꯒꯤ ꯐꯃꯨꯡꯗ ꯇꯨꯠꯄꯦꯁ ꯀꯣꯚꯔ ꯑꯃ ꯇꯥꯗꯨꯅ ꯂꯩꯔꯝꯂꯤꯕꯁꯤ ꯃꯈꯣꯏ ꯑꯅꯤꯃꯛꯅ ꯎꯔꯦ ꯇꯁꯦꯡꯕꯒꯤꯗꯤ ꯇꯨꯠꯄꯦꯁ ꯀꯣꯚꯔ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯗꯦꯅꯤꯁꯅ ꯄꯩꯁꯥꯁꯤꯡ ꯂꯣꯟꯅ ꯍꯥꯞꯆꯤꯟꯗꯨꯅ ꯊꯝꯂꯝꯕꯅꯤ ꯃꯁꯤ ꯎꯕꯗ ꯈꯪꯈꯤꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯖꯦꯟꯀꯤꯟꯁꯤ ꯌꯥꯝꯅ ꯄꯥꯈꯠꯄ ꯐꯥꯎꯔꯦ ꯑꯣꯐꯤꯁꯥꯔ ꯃꯣꯡꯒꯣꯅ ꯇꯨꯠꯄꯦꯁ ꯑꯁꯤ ꯂꯧꯈꯠꯇꯨꯅ ꯌꯦꯡꯂꯤ ꯑꯗꯨꯒ ꯇꯨꯠꯄꯦꯁ ꯑꯁꯤ ꯀꯣꯚꯔ ꯃꯅꯝ ꯇꯥꯗꯨꯅꯁꯨ ꯌꯦꯡꯂꯤ ꯀꯣꯚꯔ ꯑꯁꯤꯒꯤ ꯃꯄꯥꯟ ꯊꯪꯕ ꯁꯔꯨꯛꯇ ꯑꯁꯦꯡꯕ ꯇꯨꯠꯄꯦꯁ ꯇꯩꯁꯤꯟꯗꯨꯅ ꯗꯦꯅꯤꯁꯅ ꯊꯝꯂꯝꯂꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯣꯐꯤꯁꯥꯔ ꯃꯣꯡꯒꯣꯅ ꯃꯅꯝ ꯇꯥꯕꯗ ꯑꯁꯦꯡꯕ ꯇꯨꯠꯄꯦꯁ ꯑꯣꯏꯔꯕꯣꯏ ꯅꯤꯡꯈ꯭ꯔꯦ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯖꯦꯟꯀꯤꯟ ꯑꯁꯤ ꯃꯁꯥꯒꯤ ꯃꯌꯥ ꯅꯥꯕꯅꯤꯅ ꯇꯨꯠꯄꯦꯁ ꯑꯁꯤ ꯃꯥꯅ ꯇꯣꯏꯅ ꯁꯤꯖꯤꯟꯅꯔꯤꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅꯁꯨ ꯃꯥꯅ ꯈꯟꯗꯣꯛꯈ꯭ꯔꯦ ꯇꯟꯖꯥꯁꯤꯗ ꯀꯦꯞꯇꯦꯟ ꯁ꯭ꯅꯦꯄꯦꯜꯁꯨ ꯖꯦꯟꯀꯤꯟꯒꯤ ꯀꯥ ꯇꯝꯅ ꯆꯪꯁꯤꯜꯂꯛꯂꯤ ꯖꯦꯟꯀꯤꯟꯕꯨ ꯃꯄꯥꯟꯗ ꯂꯩꯍꯜꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀ ꯂꯣꯏꯅꯔꯛꯄ ꯒꯥꯔꯗꯁꯤꯡ ꯑꯁꯤꯅ ꯀꯥ ꯃꯅꯨꯡꯁꯤꯗ ꯀꯣꯏꯊꯤ ꯊꯤꯍꯜꯂꯝꯃꯤ ꯃꯁꯤꯗ ꯀꯔꯤꯃꯠꯇ ꯐꯪꯕ ꯉꯝꯗꯕꯗꯒꯤ ꯃꯈꯣꯏ ꯑꯃꯨꯛ ꯁꯥꯎꯅ ꯆꯠꯈ꯭ꯔꯦ ꯃꯈꯣꯏ ꯆꯠꯈꯤꯕ ꯃꯇꯨꯡꯗ ꯖꯦꯟꯀꯤꯟꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯌꯦꯡꯂꯕ ꯃꯇꯝꯗ ꯃꯥꯒꯤ ꯑꯔꯣꯟꯕ ꯄꯩꯁꯥ ꯍꯥꯞꯂꯤꯕ ꯇꯨꯠꯄꯦꯁ ꯀꯣꯚꯔ ꯑꯁꯤ ꯇꯥꯗꯨꯅ ꯂꯩꯔꯝꯕ ꯊꯦꯡꯅꯔꯦ ꯃꯁꯤ ꯃꯅꯨꯡꯗ ꯃꯥꯒꯤ ꯑꯔꯣꯟꯕ ꯄꯩꯁꯥ ꯍꯥꯞꯂꯤ ꯍꯥꯏꯕꯁꯤ ꯃꯈꯣꯏꯅ ꯈꯪꯗꯅ ꯆꯠꯈꯤꯕꯁꯤꯗ ꯉꯁꯥꯏꯗꯒꯤ ꯄꯥꯈꯠꯇꯨꯅ ꯂꯩꯔꯝꯕ ꯖꯦꯟꯀꯤꯟ ꯑꯁꯤ ꯍꯧꯖꯤꯛꯇꯤ ꯋꯥꯈꯜ ꯅꯦꯅꯥ ꯇꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯖꯔꯦ ꯃꯁꯤ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯄ꯭ꯔꯤꯇꯣꯔꯤꯌꯥꯒꯤ ꯃꯦꯞ ꯑꯁꯤ ꯁ꯭ꯇꯦꯐꯦꯟꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯄꯤꯁꯤꯜꯂꯛꯂꯝꯃꯤ ꯁ꯭ꯇꯦꯐꯦꯟꯅꯁꯨ ꯃꯁꯤ ꯂꯧꯁꯤꯟꯗꯨꯅ ꯌꯦꯡꯂꯒ ꯃꯈꯣꯏꯅ ꯆꯠꯀꯗꯧꯔꯤꯕ ꯂꯝꯕꯤ ꯄꯨꯝꯕ ꯂꯣꯏꯅ ꯈꯪꯖꯤꯟꯕ ꯉꯝꯂꯦ ꯃꯥꯅ ꯍꯧꯖꯤꯛ ꯒ꯭ꯌꯥꯟ ꯂꯣꯏꯅ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯐꯛꯂꯥꯡꯗ ꯊꯤꯟꯗꯨꯅ ꯏꯪꯒꯤꯠ ꯇꯧꯔꯛꯂꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯇꯝꯁꯤ ꯍꯧꯖꯤꯜꯂꯛꯄꯅ ꯃꯈꯣꯏꯅ ꯖꯦꯜꯁꯇꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯈꯤꯁꯤ ꯍꯥꯏꯅꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤ ꯌꯧꯁꯤꯜꯂꯛꯂꯦ ꯅꯨꯃꯤꯠ ꯑꯁꯤ ꯈ꯭ꯔꯤꯁꯃꯥꯁ ꯏꯕ ꯅꯨꯃꯤꯠꯅꯤ ꯃꯔꯝ ꯑꯗꯨꯅ ꯅꯨꯃꯤꯠ ꯑꯁꯤ ꯒꯥꯔꯗ ꯑꯌꯥꯝꯕꯅ ꯁꯨꯇꯤ ꯂꯩꯅꯕ ꯅꯨꯃꯤꯠ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯖꯦꯟꯀꯤꯟ ꯁ꯭ꯇꯦꯐꯦꯟ ꯑꯃꯁꯨꯡ ꯂꯤꯑꯣꯅꯥꯔꯗ ꯃꯈꯣꯏ ꯍꯨꯝꯅ ꯑꯌꯨꯛ ꯑꯉꯟꯕꯗ ꯃꯣꯔꯅꯤꯡ ꯁꯤꯞꯀꯤ ꯒꯥꯔꯗꯁꯤꯡꯅ ꯂꯥꯛꯇ꯭ꯔꯤꯉꯩ ꯃꯈꯣꯏꯒꯤ ꯁꯦꯜꯁꯤꯡꯗꯒꯤ ナꯟꯊꯣꯛꯇꯨꯅ ꯆꯦꯟꯈꯤꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯕꯅꯤ ꯇꯟꯖꯥꯁꯤꯗ ꯅꯥꯏꯠ ꯗ꯭ꯌꯨꯇꯤ ꯇꯥꯔꯝꯕ ꯑꯅꯣꯏꯕ ꯒꯥꯔꯗꯁꯤꯗꯤ ꯃꯕꯨꯛ ꯅꯨꯡꯉꯥꯏꯇꯕꯗꯒꯤ ꯋꯥꯁꯔꯨꯝꯗ ꯃꯈꯣꯡ ꯍꯥꯝꯕ ꯆꯪꯗꯨꯅ ꯂꯩꯔꯤꯕꯅꯤ ꯑꯍꯥꯟꯕꯗ ꯖꯦꯟꯀꯤꯟꯅ ꯍꯥꯟꯅ ꯊꯣꯛꯂꯕ ꯃꯇꯨꯡꯗ ꯁ꯭ꯇꯦꯐꯦꯟ ꯑꯃꯁꯨꯡ ꯂꯤꯑꯣꯒꯤ ꯊꯣꯡꯁꯤꯡ ꯃꯥꯅ ꯑꯃꯨꯛ ꯍꯥꯡꯗꯣꯛꯂꯦ ꯖꯦꯟꯀꯤꯟꯅ ꯗꯦꯅꯤꯁꯇ ꯑꯔꯣꯏꯕ ꯑꯣꯏꯅ ꯍꯥꯏꯔꯛꯏ ꯍꯧꯖꯤꯛꯁꯨ ꯃꯇꯝ ꯂꯩꯔꯤ ꯄꯨꯟꯅ ꯊꯣꯛꯃꯤꯟꯅꯈ꯭ꯔꯁꯤ ꯍꯥꯏꯗꯨꯅ ꯐꯣꯡꯗꯣꯛꯂꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯋꯥꯐꯝꯁꯤꯗ ꯗꯦꯅꯤꯁꯅ ꯌꯥꯔꯛꯇ꯭ꯔꯦ ꯑꯗꯨꯒ ꯗꯦꯅꯤꯁꯅ ꯃꯈꯣꯏ ꯑꯍꯨꯝꯅ ꯑꯁꯣꯏ ꯑꯉꯥꯝ ꯑꯃꯠꯇ ꯌꯥꯎꯗꯅ ꯆꯠꯄ ꯉꯝꯅꯅꯕꯒꯤꯗꯃꯛꯇ ꯋꯤꯁꯁꯨ ꯄꯤꯔꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝ ꯃꯁꯥꯗ ꯐꯤ ꯊꯣꯡꯗꯅ ꯊꯣꯡꯁꯤꯡ ꯃꯊꯪ ꯃꯊꯪ ꯍꯥꯡꯗꯨꯅ ꯊꯣꯛꯂꯛꯂꯤꯕꯅꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯒꯥꯔꯗ ꯑꯁꯤ ꯋꯥꯁꯔꯨꯝꯒꯤ ꯇꯣꯏꯂꯦꯠ ꯐꯨꯟꯕꯗꯒꯤ ꯏꯁꯤꯡ ꯍꯩꯊꯕ ꯌꯥꯗ꯭ꯔꯦ ꯃꯁꯤꯗꯒꯤ ꯃꯥꯅ ꯇꯣꯏꯂꯦꯠ ꯑꯁꯤꯗ ꯄ꯭ꯂꯟꯖꯔ ꯑꯃ ꯁꯤꯖꯤꯟꯅꯅꯕꯒꯤꯗꯃꯛꯇ ꯂꯧꯅꯕ ꯁ꯭ꯇꯣꯔꯔꯨꯝ ꯇꯝꯅ ꯑꯃꯨꯛ ꯂꯥꯛꯂꯤ ꯒꯥꯔꯗ ꯑꯁꯤꯅ ꯁ꯭ꯇꯣꯔꯔꯨꯝꯗ ꯂꯩꯔꯤꯕ ꯎꯄꯨ ꯑꯁꯤꯒꯤ ꯊꯣꯡ ꯍꯥꯡꯗꯣꯛꯇꯨꯅ ꯄ꯭ꯂꯟꯖꯔ ꯑꯗꯨ ꯀꯗꯥꯏꯗ ꯊꯝꯈꯤꯕꯅꯣ ꯍꯥꯏꯗꯨꯅ ꯀꯣꯏꯊꯤ ꯊꯤꯔꯤ ꯃꯁꯤꯒꯤ ꯎꯄꯨ ꯑꯁꯤ ꯃꯃꯥꯡꯗꯁꯨ ꯖꯦꯟꯀꯤꯟ ꯀꯥꯡꯕꯨꯅ ꯇꯣꯏꯅ ꯍꯥꯡꯗꯣꯛꯂꯝꯕ ꯍꯥꯏꯕꯗꯤ ꯃꯅꯨꯡꯗ ꯃꯈꯣꯏꯅ ꯂꯣꯠꯈꯤꯕ ꯎꯄꯨ ꯑꯗꯨꯅꯤ ꯃꯈꯣꯏꯅ ꯃꯅꯨꯡꯗ ꯂꯣꯠꯇꯨꯅ ꯊꯣꯡ ꯂꯣꯟꯁꯤꯟꯕ ꯃꯇꯝꯗ ꯁ꯭ꯀ꯭ꯔꯨꯗ ꯌꯥꯜꯂꯒ ꯂꯩꯕꯗ ꯋꯥꯏ ꯍꯥꯏꯗꯨꯅ ꯄꯦꯄꯔ ꯀ꯭ꯂꯤꯞ ꯑꯃ ꯁꯤꯖꯤꯟꯅꯈꯤꯕꯗꯒꯤ ꯃꯗꯨꯒꯤ ꯀ꯭ꯂꯤꯞ ꯑꯗꯨ ꯌꯥꯜꯂꯒ ꯍꯧꯖꯤꯛꯁꯨ ꯂꯩꯔꯤꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯒꯥꯔꯗ ꯅꯨꯄꯥꯁꯤꯅ ꯊꯣꯡ ꯍꯥꯡꯗꯣꯛꯄ ꯃꯇꯝꯗ ꯄꯦꯄꯔ ꯀ꯭ꯂꯤꯞ ꯑꯁꯤ ꯃꯈꯥꯗ ꯇꯥꯈꯤꯔꯝꯃꯤ ꯃꯁꯤꯕꯨ ꯒꯥꯔꯗ ꯅꯨꯄꯥꯁꯤꯅ ꯈꯨꯟꯒꯠꯇꯨꯅꯁꯨ ꯌꯦꯡꯂꯤ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯃꯁꯤꯗ ꯈꯟꯖꯤꯜꯂꯨꯕ ꯇꯧꯔꯝꯗꯦ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯖꯦꯟꯀꯤꯟꯒꯤ ꯀꯥꯡꯕꯨꯁꯤ ꯃꯈꯣꯏꯅ ꯍꯥꯟꯅꯗꯒꯤ ꯂꯣꯠꯂꯒ ꯊꯝꯂꯝꯕ ꯃꯤꯆꯝꯒꯤ ꯐꯤꯖꯣꯜꯁꯤꯡ ꯁꯦꯠꯆꯤꯜꯂꯤꯕꯅꯤ ꯍꯧꯖꯤꯛ ꯒꯥꯔꯗ ꯑꯁꯤꯅ ꯄ꯭ꯂꯟꯖꯔ ꯂꯧꯊꯣꯛꯇꯨꯅ ꯆꯠꯈ꯭ꯔꯕ ꯃꯇꯨꯡ ꯃꯈꯣꯏꯅ ꯁ꯭ꯇꯣꯔꯔꯨꯝ ꯇꯝꯅ ꯂꯥꯛꯇꯨꯅ ꯎꯄꯨ ꯃꯅꯨꯡꯗ ꯂꯣꯠꯇꯨꯅ ꯂꯩꯔꯤꯕꯅꯤ ꯎꯄꯨꯒꯤ ꯊꯣꯡ ꯑꯁꯤꯕꯨ ꯌꯥꯅꯅꯕꯒꯤꯗꯃꯛꯇ ꯃꯈꯣꯏꯅ ꯊꯝꯂꯝꯕ ꯄꯦꯄꯔ ꯀ꯭ꯂꯤꯞ ꯑꯗꯨ ꯊꯤꯔꯛꯄ ꯃꯇꯝꯗꯗꯤ ꯃꯐꯝꯁꯤꯗ ꯂꯩꯔꯝꯗ꯭ꯔꯦ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯑꯍꯨꯝꯁꯤ ꯌꯥꯝꯅ ꯋꯥꯅ ꯎꯄꯨ ꯃꯅꯨꯡꯁꯤꯗ ꯂꯣꯠꯄꯒ ꯂꯣꯏꯅꯅ ꯊꯣꯡꯅꯥ ꯑꯁꯤꯕꯨ ꯌꯥꯅꯅꯕ ꯍꯣꯠꯅꯔꯤꯕꯅꯤ ꯑꯗꯨꯒ ꯇꯟꯖꯥꯁꯤꯗ ꯒꯥꯔꯗ ꯑꯁꯤ ꯋꯥꯁꯔꯨꯝꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯃꯍꯥꯛꯅ ꯁꯤꯖꯤꯟꯅꯈꯤꯕ ꯄ꯭ꯂꯟꯖꯔ ꯑꯁꯤ ꯍꯥꯟꯅꯒꯤ ꯃꯐꯝꯗ ꯑꯃꯨꯛ ꯊꯝꯅꯅꯕ ꯖꯦꯟꯀꯤꯟ ꯀꯥꯡꯕꯨꯅ ꯂꯣꯠꯇꯨꯅ ꯂꯩꯔꯤꯕ ꯎꯄꯨ ꯑꯁꯤ ꯃꯥꯏꯀꯩ ꯇꯝꯅ ꯑꯃꯨꯛ ꯂꯥꯛꯂꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤ ꯁꯦꯜ ꯃꯅꯨꯡꯗ ꯂꯩꯍꯧꯔꯤꯕ ꯗꯦꯅꯤꯁꯅ ꯚꯥꯞ ꯇꯥꯕꯗꯒꯤ ꯃꯈꯣꯏ ꯑꯍꯨꯝ ꯁꯣꯏꯗꯅꯃꯛꯀꯤ ꯐꯥꯈꯤꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯄ꯭ꯂꯥꯟ ꯑꯃ ꯇꯧꯔꯛꯂꯝꯃꯤ ꯍꯧꯖꯤꯛ ꯗꯦꯅꯤꯁꯅ ꯃꯥꯒꯤ ꯀꯥꯒꯤ ꯕ꯭ꯂꯕ ꯑꯁꯤ ꯊꯨꯒꯥꯏꯔꯦ ꯑꯗꯨꯒ ꯁꯣꯔꯠ ꯁꯥꯔꯀꯤꯠ ꯊꯣꯛꯍꯟꯕꯗꯒꯤ ꯃꯈꯣꯏꯒꯤ ꯀꯣꯔꯤꯗꯣꯔꯗ ꯉꯥꯜꯂꯤꯕ ꯕ꯭ꯂꯕ ꯄꯨꯝꯕ ꯂꯣꯏꯅ ꯃꯨꯠꯈꯤꯔꯝꯃꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯗꯦꯅꯤꯁꯅ ꯂꯥꯎꯗꯨꯅ ꯃꯐꯝꯁꯤꯗ ꯁꯣꯔꯠ ꯁꯥꯔꯀꯤꯠ ꯊꯣꯛꯂꯦ ꯁꯥꯊꯤꯅ ꯃꯩ ꯆꯥꯛꯄꯒꯤ ꯊꯧꯗꯣꯛ ꯊꯣꯛꯀꯗꯧꯔꯦ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯤ ꯗꯦꯅꯤꯁ ꯈꯛꯇ ꯅꯠꯇꯅ ꯑꯇꯩ ꯏꯟꯃꯦꯠꯁꯤꯡꯅꯁꯨ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯛꯄꯗꯒꯤ ꯃꯊꯛꯁꯤꯗ ꯌꯥꯝꯅ ꯂꯥꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯌꯥꯝꯁꯤꯅ ꯂꯥꯎ ꯈꯣꯡꯖꯤꯜꯂꯛꯄꯁꯤꯗ ꯑꯅꯣꯏꯕ ꯒꯥꯔꯗ ꯑꯁꯤ ꯖꯦꯟꯀꯤꯟꯒꯤ ꯀꯥꯡꯕꯨꯅ ꯂꯣꯠꯂꯤꯕ ꯎꯄꯨꯁꯤꯗ ꯂꯥꯛꯀꯦ ꯇꯧꯔꯝꯕꯁꯤ ꯇꯣꯛꯊꯣꯛꯂꯒ ꯃꯊꯛꯂꯣꯝꯗ ꯑꯣꯏꯅ ꯀꯥꯈꯠꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯒꯥꯔꯗ ꯅꯨꯄꯥꯁꯤ ꯃꯊꯛꯂꯣꯝꯗ ꯀꯥꯈꯠꯈ꯭ꯔꯦ ꯍꯥꯏꯕ ꯍꯦꯛ ꯈꯪꯕꯒ ꯃꯈꯣꯏ ꯑꯍꯨꯝꯁꯤ ꯎꯄꯨ ꯃꯅꯨꯡꯗꯒꯤ ꯊꯣꯔꯛꯂꯤ ꯍꯧꯖꯤꯛ ꯃꯈꯣꯏ ꯑꯍꯨꯝꯅ ꯍꯥꯊꯨ ꯍꯥꯊꯨꯅ ꯌꯥꯝꯅ ꯍꯩꯁꯤꯡꯅ ꯂꯩꯔꯤꯕ ꯊꯣꯡ ꯃꯈꯩ ꯃꯊꯪ ꯃꯊꯪ ꯍꯥꯡꯗꯣꯛꯇꯨꯅ ꯂꯥꯛꯂꯤꯕꯅꯤ ꯂꯤꯑꯣꯅ ꯑꯣꯇꯣꯃꯦꯇꯤꯛ ꯏꯂꯦꯛꯇ꯭ꯔꯤꯛ ꯗꯣꯔ ꯑꯁꯤ ꯍꯥꯡꯗꯣꯛꯅꯕꯒꯤꯗꯃꯛ ꯑꯦꯗꯃꯤꯟ ꯔꯨꯝꯗ ꯆꯦꯟꯁꯤꯟꯈꯤꯔꯝꯃꯤ ꯃꯇꯧ ꯑꯁꯨꯝꯅ ꯈ꯭ꯋꯥꯏꯗꯒꯤ ꯆꯦꯛꯁꯤꯜꯂꯤꯕ ꯑꯣꯇꯣꯃꯦꯇꯤꯛ ꯗꯣꯔ ꯑꯁꯤ ꯍꯥꯡꯗꯣꯛꯄ ꯉꯝꯂꯦ ꯃꯁꯤ ꯎꯕꯗ ꯃꯈꯣꯏ ꯍꯔꯥꯎꯕꯒ ꯂꯣꯏꯅꯅ ꯑꯇꯩ ꯊꯣꯡꯁꯤꯡ ꯃꯊꯪ ꯃꯊꯪ ꯍꯥꯡꯗꯣꯛꯇꯨꯅ ꯊꯣꯛꯂꯛꯂꯤ
ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯂꯥꯏꯕꯛ ꯊꯤꯔꯤꯕꯗꯤ ꯖꯦꯟꯀꯤꯟꯅ ꯊꯣꯡ ꯑꯃꯗꯤ ꯍꯥꯡꯗꯣꯛꯄ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯦ ꯃꯁꯤꯗ ꯃꯈꯣꯏ ꯃꯊꯥ ꯌꯥꯝꯅ ꯁꯥꯔꯝꯃꯤ ꯃꯁꯤꯗꯒꯤ ꯂꯤꯑꯣꯅ ꯖꯦꯟꯀꯤꯟꯕꯨ ꯏꯟꯊꯣꯛꯂꯒ ꯃꯥꯃꯨꯛ ꯇ꯭ꯔꯥꯏ ꯇꯧꯒꯦ ꯍꯥꯏꯗꯨꯅ ꯍꯣꯠꯅꯔꯤ ꯑꯗꯨꯒꯗꯤ ꯑꯉꯛꯄ ꯃꯑꯣꯡꯗ ꯏꯔꯥꯏ ꯂꯥꯏꯅ ꯍꯥꯡꯗꯣꯛꯄ ꯌꯥꯈꯤꯔꯝꯃꯤ ꯇꯁꯦꯡꯕꯒꯤꯗꯤ ꯖꯦꯟꯀꯤꯟꯅ ꯊꯣꯡꯁꯤ ꯍꯥꯡꯗꯣꯛꯄ ꯌꯥꯗ꯭ꯔꯤꯕꯗꯨ ꯃꯍꯥꯛꯅ ꯄꯥꯈꯠꯄꯗꯒꯤ ꯁꯣꯖꯩꯁꯤ ꯃꯅꯨꯡ ꯌꯧꯅ ꯏꯟꯁꯤꯟꯗꯕꯗꯒꯤ ꯑꯣꯏꯔꯝꯂꯦ ꯃꯇꯧ ꯁꯨꯝꯅ ꯃꯊꯪ ꯊꯣꯡꯁꯤꯡ ꯍꯥꯡꯗꯣꯛꯇꯨꯅ ꯂꯥꯛꯄꯅ ꯍꯧꯖꯤꯛ ꯑꯔꯣꯏꯕ ꯍꯥꯡꯗꯣꯛꯀꯗꯕ ꯊꯣꯡꯅ ꯂꯩꯔꯤꯕ ꯃꯐꯝꯁꯤꯗ ꯌꯧꯁꯤꯜꯂꯛꯂꯦ ꯊꯣꯡ ꯑꯁꯤꯒꯤ ꯃꯔꯨꯝꯗꯒꯤ ꯌꯦꯡꯕꯗ ꯄ꯭ꯔꯤꯖꯟ ꯑꯁꯤꯒꯤ ꯃꯄꯥꯟꯒꯤ ꯒꯦꯠ ꯍꯥꯡꯗꯨꯅ ꯂꯩꯔꯤꯕꯁꯤ ꯃꯈꯣꯏꯒꯨꯝꯅꯁꯨ ꯎꯔꯦ ꯑꯁꯨꯝꯅ ꯃꯈꯣꯏꯒꯤ ꯄꯟꯊꯨꯡꯐꯝꯅ ꯑꯁꯨꯝ ꯅꯛꯁꯤꯜꯂꯛꯄꯁꯤꯗ ꯃꯈꯣꯏꯒꯤ ꯊꯃꯣꯏꯗ ꯍꯔꯥꯎꯅꯕ ꯑꯃꯗꯤ ꯂꯥꯡꯇꯛꯅꯕꯅ ꯄꯤꯛ ꯊꯜꯂꯤ ꯖꯦꯟꯀꯤꯟꯅ ꯊꯣꯡꯁꯤ ꯍꯥꯡꯗꯣꯛꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯤ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯃꯍꯥꯛꯅ ꯁꯦꯝꯈꯤꯕ ꯁꯣꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛꯇ ꯑꯃꯠꯇꯅ ꯊꯣꯡ ꯑꯁꯤꯒ ꯆꯥꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯗ꯭ꯔꯦ ꯑꯁꯨꯝꯅ ꯇꯧꯕꯁꯤꯗ ꯃꯈꯣꯏ ꯄꯨꯔꯥ ꯑꯣꯏꯅ ꯅꯤꯡꯕ ꯀꯥꯏꯔꯕꯅꯤ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯃꯈꯣꯏꯅ ꯍꯣꯠꯅꯖꯔꯛꯄ ꯄꯨꯝꯕ ꯑꯔꯣꯏꯕ ꯄꯟꯊꯨꯡꯐꯝ ꯌꯧꯔꯝꯗꯥꯏꯁꯤꯗ ꯃꯥꯡꯂꯦ ꯈꯟꯕꯗ ꯃꯈꯣꯏꯁꯤ ꯁꯥꯊꯤꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯍꯧꯖꯤꯛ ꯖꯦꯟꯀꯤꯟꯅ ꯈꯣꯟꯖꯦꯜ ꯇꯞꯊꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏ ꯎꯄꯥꯏ ꯑꯃꯠꯇ ꯂꯩꯔꯔꯣꯏ ꯃꯔꯝ ꯑꯗꯨꯅ ꯍꯥꯟꯅꯒꯤ ꯃꯐꯝꯗ ꯑꯩꯈꯣꯏ ꯄꯨꯟꯅ ꯑꯃꯨꯛ ꯍꯟꯈ꯭ꯔꯁꯤ ꯇꯧꯕꯇꯕꯨ ꯂꯤꯑꯣꯅꯗꯤ ꯑꯩꯅ ꯑꯃꯨꯛ ꯍꯟꯈꯤꯒꯗꯕꯒꯤ ꯁꯔꯨꯛ ꯒꯥꯔꯗꯁꯤꯡꯁꯤꯅ ꯀꯥꯞꯊꯣꯛꯄ ꯅꯣꯡꯃꯩꯅ ꯄꯥꯝꯗꯨꯅ ꯑꯣꯏꯅ ꯁꯤꯖꯈꯤꯕꯅ ꯐꯩ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯍꯟꯈ꯭ꯔꯁꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤꯗ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯦ ꯍꯧꯖꯤꯛ ꯂꯤꯑꯣꯅ ꯊꯣꯡꯁꯤꯗ ꯅꯤꯡꯕ ꯀꯥꯏꯗꯨꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯂꯒ ꯊꯣꯡꯁꯤꯗ ꯃꯈꯨꯠꯅ ꯊꯥꯗꯨꯅ ꯌꯦꯡꯕꯗ ꯊꯣꯡꯕꯥ ꯑꯁꯤ ꯐꯣꯞ ꯐꯣꯞ ꯂꯥꯎꯕꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯝꯃꯤ ꯊꯣꯡꯁꯤ ꯌꯥꯝꯅ ꯀꯨꯏꯔꯕ ꯃꯄꯥꯡꯒꯜ ꯌꯥꯎꯗ꯭ꯔꯕ ꯊꯣꯡꯅꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛꯁꯨ ꯚꯥꯞ ꯇꯥꯔꯦ ꯃꯁꯤꯗꯒꯤ ꯂꯤꯑꯣꯅ ꯃꯉꯣꯟꯗ ꯈꯨꯠꯂꯥꯏ ꯑꯃ ꯄꯤꯔꯛꯎ ꯍꯥꯏꯗꯨꯅ ꯊꯣꯡꯁꯤꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯊꯤꯜꯂꯝꯃꯤ ꯂꯤꯑꯣꯅ ꯊꯣꯡ ꯍꯣꯒꯥꯏꯔꯤꯕ ꯃꯈꯣꯜꯁꯤ ꯌꯥꯝꯅ ꯍꯧꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯖꯦꯟꯀꯤꯟꯅꯗꯤ ꯇꯧꯗꯅꯕꯒꯤꯗꯃꯛꯇ ꯊꯤꯡꯂꯤ ꯑꯗꯨꯒ ꯁ꯭ꯇꯦꯐꯦꯟꯗꯤ ꯒꯥꯔꯗꯁꯤꯡꯅ ꯁꯣꯏꯗꯅ ꯇꯥꯈꯤꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅꯁꯨ ꯌꯥꯝꯅ ꯄꯥꯈꯠꯂꯤꯕꯅꯤ ꯑꯗꯨꯕꯨ ꯂꯤꯑꯣꯅ ꯍꯟꯕ ꯂꯩꯇꯅ ꯁ꯭ꯀ꯭ꯔꯨꯗ꯭राꯏꯚꯔ ꯑꯃ ꯁꯤꯖꯤꯟꯅꯗꯨꯅ ꯊꯣꯡꯁꯤ ꯍꯣꯒꯥꯏꯕꯗꯒꯤ ꯃꯄꯨꯡ ꯐꯥꯅ ꯐꯛꯇꯣꯛꯄ ꯉꯝꯂꯦ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯐꯨꯔꯤꯠ ꯑꯃꯨꯛ ꯂꯤꯠꯁꯤꯟꯗꯨꯅ ꯃꯐꯝꯁꯤꯗꯒꯤ ꯊꯣꯛꯈ꯭ꯔꯦ ꯍꯧꯖꯤꯛ ꯃꯈꯣꯏ ꯖꯦꯜꯁꯤꯒꯤ ꯒꯦꯠ ꯇꯝꯅ ꯌꯧꯁꯤꯜꯂꯛꯂꯦ ꯃꯊꯛ ꯊꯪꯕ ꯁꯔꯨꯛꯁꯤꯗ ꯅꯣꯡꯃꯩ ꯄꯥꯏꯕ ꯒꯥꯔꯗ ꯑꯃꯗꯤ ꯄꯦꯇ꯭ꯔꯣꯂꯤꯡ ꯆꯠꯇꯨꯅ ꯂꯩꯔꯤꯕꯅꯤ ꯂꯤꯑꯣꯅ ꯒꯦꯠ ꯑꯁꯤ ꯍꯦꯛ ꯎꯕꯒ ꯍꯔꯥꯎꯃꯟꯕꯗꯒꯤ ꯃꯄꯥꯟꯗ ꯍꯥꯊꯨ ꯍꯥꯊꯨ ꯆꯦꯟꯊꯣꯛꯈꯤꯒꯦ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯖꯦꯟꯀꯤꯟ ꯑꯃꯗꯤ ꯁ꯭ꯇꯦꯐꯦꯟꯅ ꯃꯍꯥꯛꯄꯨ ꯒꯥꯔꯗꯅ ꯎꯈꯤꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯐꯥꯔꯤ ꯃꯈꯣꯏꯅ ꯃꯤꯡꯁꯦꯜ ꯁꯤꯖꯤꯟꯅꯗꯨꯅ ꯌꯦꯡꯂꯒ ꯒꯥꯔꯗ ꯑꯁꯤꯅ ꯂꯩꯊꯣꯛꯈꯤꯕ ꯇꯥꯟꯖꯥꯗ ꯇꯞꯅ ꯇꯞꯅ ꯒꯦꯠ ꯑꯁꯤꯒꯤ ꯃꯄꯥꯟꯗ ꯊꯣꯛꯂꯛꯂꯤ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯒꯦꯠ ꯂꯥꯟꯊꯣꯔꯛꯂꯕ ꯃꯇꯨꯡꯗ ꯃꯈꯣꯏꯅ ꯆꯠꯀꯗꯕ ꯂꯝꯕꯤ ꯈꯪꯗꯣꯛꯅꯕ ꯔꯣꯗ ꯃꯦꯞ ꯑꯁꯤꯕꯨ ꯌꯦꯡꯂꯤ ꯑꯗꯨꯒ ꯃꯈꯣꯏꯅ ꯂꯝꯕꯤꯗ ꯂꯥꯛꯄ ꯃꯇꯝꯗ ꯑꯣꯐꯤꯁꯥꯔ ꯃꯣꯡꯒꯣꯁꯨ ꯀꯥꯔ ꯑꯃꯗ ꯂꯦꯞꯇꯨꯅ ꯃꯤꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯁꯨ ꯎꯔꯦ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯎꯈꯤꯗꯅꯕꯒꯤꯗꯃꯛꯇ ꯃꯃꯥꯏ ꯅꯣꯟꯊꯗꯨꯅ ꯆꯠꯂꯤꯕꯅꯤ ꯃꯇꯧ ꯁꯨꯝꯅ ꯂꯥꯛꯄꯅ ꯕ꯭ꯂꯦꯛ ꯄꯤꯄꯜꯁꯤꯡꯅ ꯂꯩꯕ ꯀꯣꯂꯣꯅꯤ ꯑꯃꯗ ꯌꯧꯁꯤꯜꯂꯛꯂꯦ ꯃꯐꯝꯁꯤꯗ ꯂꯩꯔꯝꯕ ꯇꯦꯛꯁꯤ ꯗ꯭ꯔꯥꯏꯚꯔ ꯑꯃꯗ ꯃꯈꯣꯏꯕꯨ ꯖꯣꯕꯨꯔꯥ ꯀꯧꯕ ꯃꯐꯝ ꯑꯃꯗ ꯊꯤꯟꯕꯤꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯖꯔꯝꯃꯤ ꯑꯗꯨꯕꯨ ꯗ꯭ꯔꯥꯏꯚꯔ ꯑꯁꯤꯅ ꯑꯉꯧꯕ ꯖꯥꯇꯤꯒꯤ ꯃꯤꯑꯣꯏꯁꯤꯡꯗꯤ ꯃꯐꯝꯁꯤꯗ ꯇꯣꯡꯍꯟꯗꯦ ꯍꯥꯏꯔꯛꯂꯦ ꯃꯁꯤꯗꯒꯤ ꯖꯦꯟꯀꯤꯟꯅ ꯃꯉꯣꯟꯗ ꯌꯥꯎꯔꯤꯕ ꯄꯩꯁꯥꯁꯤꯡ ꯑꯁꯤ ꯄꯤꯁꯤꯟꯗꯨꯅ ꯃꯈꯣꯏꯕꯨ ꯊꯤꯟꯕꯤꯅꯕꯒꯤꯗꯃꯛꯇ ꯗ꯭ꯔꯥꯏꯚꯔ ꯅꯨꯄꯥ ꯑꯁꯤꯗ ꯍꯥꯏꯖꯔꯤ ꯃꯁꯤꯒꯤ ꯗ꯭ꯔꯥꯏꯚꯔ ꯅꯨꯄꯥꯁꯤꯅ ꯃꯈꯣꯏꯒꯤ ꯐꯤꯕꯝꯁꯤꯡ ꯑꯁꯤ ꯎꯕꯗ ꯃꯥꯅꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗꯒꯤ ꯃꯈꯣꯏꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝꯁꯤꯗ ꯌꯥꯕꯤꯕꯒ ꯂꯣꯏꯅꯅ ꯇꯦꯛꯁꯤꯗ ꯀꯥꯈꯠꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯛꯂꯦ ꯃꯇꯧ ꯁꯨꯝꯅ ꯃꯈꯣꯏ ꯍꯧꯖꯤꯛꯇꯤ ꯃꯐꯝꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯕ ꯉꯝꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯑꯁꯨꯝꯅ ꯃꯈꯣꯏ ꯇꯦꯛꯁꯤꯁꯤꯗ ꯇꯣꯡꯗꯨꯅ ꯂꯥꯛꯄꯗ ꯃꯈꯣꯏꯅ ꯃꯇꯝ ꯀꯌꯥꯗꯒꯤ ꯋꯥꯅ ꯍꯣꯠꯅꯖꯔꯛꯈꯤꯕ ꯑꯗꯨꯅ ꯖꯦꯜꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯄ ꯉꯝꯖꯔꯦ ꯈꯜꯂꯨꯕꯗ ꯃꯈꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯍꯔꯥꯎꯗꯨꯅꯁꯨ ꯀꯟꯅ ꯀꯟꯅ ꯅꯣꯛꯂꯤ ꯑꯃꯗꯤ ꯅꯣꯛꯄ ꯃꯈꯩ ꯅꯣꯛꯂꯝꯂꯒ ꯊꯃꯣꯏꯗ ꯏꯃꯣꯁꯟ ꯐꯥꯎꯕꯗꯒꯤ ꯀꯞꯁꯨ ꯀꯞꯂꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯑꯣꯐꯤꯁꯥꯔ ꯃꯣꯡꯒꯣꯅ ꯖꯦꯜꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯄꯨꯝꯕ ꯍꯧꯗꯣꯛꯇꯨꯅ ꯁꯦꯜꯁꯤꯡꯒꯤ ꯊꯣꯡ ꯃꯊꯪ ꯍꯥꯡꯗꯣꯔꯛꯂꯤꯕꯅꯤ ꯑꯗꯨꯕꯨ ꯖꯦꯟꯀꯤꯟꯒꯤ ꯀꯥꯡꯕꯨꯒꯤ ꯊꯣꯡꯁꯤ ꯍꯥꯡꯗꯣꯛꯈ꯭ꯔꯕꯁꯨ ꯃꯄꯥꯟꯗ ꯃꯈꯣꯏꯅ ꯊꯣꯛꯂꯛꯇꯕꯁꯤꯗ ꯃꯉꯣꯟꯗ ꯉꯛꯄ ꯑꯃ ꯐꯥꯎꯔꯝꯃꯤ ꯃꯁꯤꯗꯒꯤ ꯃꯣꯡꯒꯣꯅ ꯃꯈꯣꯏ ꯀꯥꯗ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯃꯈꯣꯏ ꯑꯃꯠꯇ ꯂꯩꯔꯝꯗ꯭ꯔꯦ ꯑꯁꯨꯝꯅ ꯇꯧꯕꯁꯤꯗ ꯃꯣꯡꯒꯣꯁꯤꯗꯤ ꯃꯁꯥꯗ ꯉꯛꯄꯒ ꯂꯣꯏꯅꯅ ꯌꯥꯝꯅ ꯄꯥꯈꯠꯄ ꯐꯥꯎꯔꯝꯃꯤ ꯍꯧꯖꯤꯛ ꯃꯣꯡꯒꯣꯅ ꯄꯥꯈꯠꯄ ꯃꯇꯧ ꯑꯁꯤ ꯎꯕꯗ ꯖꯦꯜꯁꯤꯗ ꯂꯩꯔꯤꯕ ꯏꯟꯃꯦꯠꯁꯤꯡꯗꯤ ꯊꯃꯣꯏꯗ ꯄꯦꯟꯕ ꯄꯣꯛꯇꯨꯅ ꯇꯨꯃꯤꯟ ꯅꯣꯛꯅꯔꯝꯃꯤ ꯃꯣꯡꯒꯣꯅ ꯖꯦꯜꯁꯤꯗꯒꯤ ꯃꯤ ꯅꯥꯟꯊꯣꯛꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯑꯂꯥꯝ ꯈꯣꯡꯗꯨꯅ ꯊꯤꯅꯅꯕꯒꯤꯗꯃꯛꯇ ꯄꯥꯎ ꯄꯤꯅꯕ ꯆꯦꯟꯈꯤ ꯑꯁꯨꯝꯅ ꯑꯣꯐꯤꯁꯥꯔ ꯃꯣꯡꯒꯣꯒꯤ ꯃꯥꯏꯊꯤꯕꯁꯤ ꯎꯕꯗ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯏꯟꯃꯦꯠꯁꯤꯡꯁꯤꯅ ꯇꯞꯅ ꯅꯣꯛꯂꯝꯕꯗꯒꯤ ꯊꯃꯣꯏꯗ ꯑꯄꯦꯟꯕ ꯄꯣꯛꯄꯒ ꯂꯣꯏꯅꯅ ꯂꯥꯎꯅ ꯌꯥꯝꯅ ꯍꯧꯅ ꯅꯣꯛꯅꯔꯛꯂꯦ ꯖꯦꯜ ꯃꯅꯨꯡꯗꯒꯤ ꯍꯧꯅ ꯈꯣꯡꯂꯤꯕ ꯑꯂꯥꯝꯒꯤ ꯃꯈꯣꯜ ꯇꯥꯕꯗ ꯂꯤꯑꯣꯅ ꯇꯁꯦꯡꯅ ꯃꯈꯣꯏ ꯖꯦꯜꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯄ ꯉꯝꯂꯦ ꯍꯥꯏꯗꯨꯅ ꯂꯥꯎꯗꯨꯅ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯂꯤ ꯃꯈꯣꯏ ꯀꯥꯡꯕꯨꯅ ꯅꯤꯡꯇꯝꯕ ꯐꯪꯕ ꯉꯝꯖꯔꯤꯕꯁꯤ ꯁꯣꯁꯤꯒꯤ ꯃꯄꯥꯟꯅꯅꯤ ꯍꯥꯏꯗꯨꯅ ꯃꯨꯟꯅ ꯌꯦꯡꯖꯔꯝꯃꯤ ꯃꯇꯧ ꯁꯨꯝꯅ ꯎꯠꯄꯒ ꯂꯣꯏꯅꯅ ꯐꯤꯂꯝ ꯑꯁꯤꯒꯤ ꯋꯥꯔꯤꯗꯤ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯜꯂꯦ ꯑꯗꯨꯕꯨ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯋꯥꯔꯤ ꯑꯗꯨꯗ ꯃꯈꯣꯏ ꯑꯍꯨꯝꯅ ꯃꯇꯧ ꯀꯔꯝꯅ ꯄꯟꯊꯨꯡꯐꯝ ꯌꯧꯈꯤꯕꯅꯣ ꯍꯥꯏꯕꯗු ꯋꯥꯍꯩꯅ ꯏꯗꯨꯅ ꯐꯣꯡꯗꯣꯛꯂꯤ ꯃꯈꯣꯏ ꯑꯍꯨꯝ ꯑꯁꯤ ꯇꯥꯟꯖꯥꯅꯤꯌꯥ ꯀꯟꯇ꯭ꯔꯤꯒꯤ ꯕꯣꯔꯗꯔ ꯑꯣꯏꯔꯤꯕ ꯃꯣꯖꯥꯝꯕꯤꯛ ꯌꯧꯁꯤꯜꯂꯛꯂꯕ ꯃꯇꯨꯡꯗ ꯂꯟꯗꯟ ꯇꯥꯟꯅ ꯆꯠꯈꯤ ꯃꯈꯣꯏ ꯑꯍꯨꯝꯕु ꯁꯥꯎꯠ ꯑꯐ꯭रिꯀꯥ ꯁꯤꯟꯕ ꯊꯨꯡꯅ ꯐꯥꯅꯅꯕ ꯀꯣꯏꯊꯤ ꯊꯤꯕꯒꯤ ꯊꯕꯛ ꯆꯠꯊꯈꯤ ꯃꯁꯤ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯍꯨꯝꯗꯤ ꯅꯦꯜꯁꯟ ꯃꯟꯗꯦꯂꯥꯅ ꯂꯨꯆꯤꯡꯕ ANCꯗ ꯃꯈꯥ ꯇꯥꯅ ꯌꯥꯎꯁꯤꯟꯗꯨꯅ ꯑꯄꯥꯔꯊꯥꯏꯗ ꯁꯤꯁꯇꯦꯝꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯇꯨꯅ ꯃꯈꯥ ꯇꯥꯅ ꯏꯍꯧ ꯍꯧꯕꯗ ꯌꯥꯎꯁꯤꯟꯈꯤ ꯃꯈꯣꯏꯁꯤ ꯃꯤꯔꯣꯠ ꯑꯣꯏꯗꯨꯅ ꯂꯩꯔꯝꯕꯗꯒꯤ 1991ꯗ ꯃꯈꯣꯏꯒꯤ ꯃꯔꯥꯜ ꯀꯣꯛꯄꯤꯔꯦ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈꯤ ꯗꯦꯅꯤꯁ ꯒꯣꯜꯕꯔꯒ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯁꯨ ꯆꯍꯤ 19 ꯖꯦꯜꯗ ꯂꯩꯔꯛꯂꯕ ꯃꯇꯨꯡꯗ 1985ꯗ ꯖꯦꯜꯗꯒꯤ ꯊꯥꯗꯣꯔꯛꯈꯤ ꯇꯤꯝ ꯖꯦꯟꯀꯤꯟꯅ ꯅꯥꯟꯊꯣꯛꯈꯤꯕ ꯃꯇꯝꯗ ꯃꯥꯒ ꯅꯨꯡꯁꯤꯅꯔꯤꯕꯤ ꯅꯨꯄꯤ ꯗꯥꯐꯅꯤꯕꯨ ꯅꯨꯃꯤꯠ 9ꯅꯤ ꯐꯥꯖꯤꯟꯗꯨꯅꯁꯨ ꯊꯝꯈꯤ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯃꯈꯣꯏ ꯑꯅꯤꯗꯤ ꯑꯃꯨꯛ ꯍꯟꯅ ꯎꯅꯕ ꯐꯪꯈꯤꯗ꯭ꯔꯦ ꯃꯥꯂꯦꯝ ꯁꯤꯟꯕ ꯊꯨꯡꯅ ꯏꯍꯧ ꯍꯧꯔꯛꯄꯗꯒꯤ ꯁꯥꯎꯠ ꯑꯐ꯭ꯔꯤꯀꯥꯗ ꯆꯠꯅꯔꯝꯕ ꯑꯦꯄꯥꯔꯊꯥꯏꯗ ꯁꯤꯁꯇꯦꯝ ꯑꯁꯤ 1992ꯗ ꯃꯄꯨꯡ ꯐꯥꯅ ꯊꯨꯞꯆꯤꯟꯈꯤ 1994ꯒꯤ ꯃꯇꯝꯗ ANCꯒꯤ ꯂꯨꯆꯤꯡꯕ ꯅꯦꯜꯁꯟ ꯃꯟꯗꯦꯂꯥꯕꯨ ꯁꯥꯎꯠ ꯑꯐ꯭ꯔꯤꯀꯥꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯑꯣꯏꯅ ꯚꯣꯠ ꯇꯧꯗꯨꯅ ꯈꯟꯈꯤ ꯃꯁꯤ ꯃꯇꯨꯡꯗ ꯍꯧꯖꯤꯛ ꯎꯠꯂꯤꯕꯁꯤ ꯐꯤꯂꯝ ꯑꯁꯤꯗ ꯑꯦꯛꯇꯔꯁꯤꯡꯅ ꯂꯧꯈꯤꯕ ꯑꯁꯦꯡꯕ ꯀꯦꯔꯦꯛꯇꯔ ꯑꯣꯏꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯀꯅꯥꯅꯣ ꯍꯥꯏꯕꯗꯨ ꯐꯤꯂꯝ ꯌꯦꯡꯂꯤꯕ ꯑꯩꯈꯣꯏꯗ ꯈꯪꯍꯜꯂꯤ ꯍꯥꯏꯕꯗꯤ ꯑꯁꯦꯡꯕ ꯇꯤꯝ ꯖꯦꯟꯀꯤꯟ ꯁ꯭ꯇꯦꯐꯦꯟ ꯂꯤ ꯑꯃꯗꯤ ꯗꯦꯅꯤꯁ ꯒꯣꯜꯕꯔꯒꯁꯨ ꯎꯍꯜꯂꯛꯂꯤ
तबुदबु लियोनार्ड फोंटेन हारिबु नुपासिगी असेंग सकतमदी फिल्म इस उथोकलमद्रे मतौ सुमना सकतम सिंगसी उत्पग लोइनाना फज्जरबा असेंग वारीदु युमफम ओइरगा नमखिबा फिल्म सी मतांगस्ता लोइसिल्ले ngasi aigi explanation si kamdu bage haibadu comment box ta thambiramu aina haibadu soikibalan ki bamadi si dhawu yaw matam da mayam da ngak piu haibu wafam su thamjari video bu like to wa madi share to bu su kau biganu matau sumna international movie singi manipuri da explanation tabi na bagi damakta aigi movie story manipur haiba channel si bu subscribe to biu masigi loina ngasi gi video si matang sta loisin jarege sanjit sharma na mayam bo amukan na khurum jari